मैम सिमेट्री सी फाउबदा युम लेबीबा इचे नाउसिंगीदमक्ता नुंगाई नुंगाइरबा प्रोग्राम क्या क्या कानारबा प्रोग्राम क्या क्या पुदुना लाक्चरी दुगा सिमेट्री की मिंग पनबी मतमदा अखोई हराव हरावना सपोर्ट पीबीबा मतेंग पांगबीबा इवन से सिमेट्री से मिंग पल्लकांदा डिस्काउंट पीबी मफम सिंग मथंग मथंग अखोइने इंट्रो तौबगी मनुंग चना ngasi अखोई सिमेट्री से लाक्चरी से मैम उरीपोक्तगी हाइजलकपा अखोई रिम्स रोड हाई तारेको सिदा लांगोल व्यूगा लेबा संगाई हेल्थ केयरगा लेबा अदुगी परेंगदोनी अखोई सिमेट्री से लाक्चरी से अदुगा कोई रिम्स ताना चरखिबगी लंबी सिगी हेक नाकंदा कोई मथक्ता कोई राइट साइड हाई ताई अवांग थंग माइकैदा सुबह हॉस्टल एंड असिस्टेड रिप्रोडक्टिव सेंटर हाई मफम से मैम सुबह हॉस्टल हाई खंगनबीबनिको मफम असिदा सिंगमेट्री सिगी टीम लाक्चरी अदुगा सिंगमेट्री सिगा लोइनजबा सिंगमेट्री से उनजबा लोइनना हेन हेन नुंगाइजबम ngasi से मैम सुबह हॉस्टल एंड असिस्टेड रिप्रोडक्टिव सेंटर सिदा आइगी याम याम सरप्राइज होइना उचगे याम सरप्राइज होइना उचगे ngasi सुबह हॉस्टल सिदा मैम हेन सरप्राइज ओरिबा मना अखोई मणिपुर की लमदम सिगी इरमदम सिगी सकनाइबी सैसक्पी अमसु ओइरिबी आइगी इचल सुरमा चनु मैमना नुंसिना सुरमा हाय खनबी इचल सिगी यामना नुंगाइरबा मिकुप अमा अखोई शेयर तब लाक्चरी सुबह हॉस्टल एंड असिस्टेड रिप्रोडक्टिव सेंटर सिदा कोई इचल सुरमा सैसक्पी सुरमा की इचानुपा अनि फंगजरे हाइबगी नुंगायो पाउजेल असे मयांग यफम द पिजरी दुगा डॉक्टर कनागी लमजिंग मखादनो हाइना मयामनसु हंगबिरकपा याइदो मयाम सुबह हॉस्टल असिस्टेड रिप्रोडक्टिव सेंटर सिगी मैम एमडी ओने लेबिबा डॉक्टर इंदिवरना मैम कन्न होनबीबदगी इचल सिगी दमक्ता कोई इचानुपा अनि हाइतारे मचानुपा अनि फंगजरे हाइबा नुंगायो पाउसनि दुगा मयामनसु कोई चल सुरमा की मचानुपा अनि से येंगनिंगमगनी मसक खंगनिंगमगनी मामा मानब्रा मपा मानब्रा हाइना सोइदना कोई हंगनिंगम याय खंगनिंगम याय मैम दो येंगमिनसी दुगा हॉस्टल सिदा कोई सिमेट्री सिगी अहान विजिट ओइजबनी ममांग द कोइना सुबह हॉस्टल एंड असिस्टेड रिप्रोडक्टिव सेंटर सिगी 20th सुबह फाउंडेशन डे सिमेट्री सिना अनाउंस तौग्रबा लाइव थाजग्र मतुंगदा ngasi विजिट लाक्चरीबा दुगा इचल सुरमागी याम ऑस्पिशियस डे ओइरबा आइदी महाकी दमक्ता मचानुपा अनि फंगजबा तांका गसिदा इसानुपा दुसु कोइ उनसी कोइ ममिंग थोलबा अदो करी प्लान तौबा करी नमित सोस्ती तौबा माइ खंगना चानाबा सिंग दसु सोइद्रा ngasi इचल सुरमागी याइ फरबा नुमित हाइ तारे सिदसु कमेंट सेक्शन दा कोई कांग्रेचुलेशन सुरमा इचानुपा अनि फंगबी दमक हाइ तारे को कांग्रेचुलेशन हाइ सि सुरमा दा हंगसे कोइ आइदी इचानुपी पामब्रा इचानुपी पामब्रा इचानुपा पामब्रा याम नुवाइ वहंग थोकने हन खल्ली को अतै तै मतम ददी इचल सुरमा से इसाई गी लमदा दुम लैबनि ngasi di मैम सुबह हॉस्टल सिदा एडमिट तौदुना लेरे मतम सांगना 1 month मुक सुदि सुरमगदौ माले कोइ सुम खंजबदा दो इचल सु उदब कुइरे मैम येंगमिनसी उमिनसी दुगा इचन करी फोंदो पिरकपा अदुगा सुबह हॉस्टल एंड असिस्टेड रिप्रोडक्टिव सेंटर सिदा अखोइ सिमेट्री से लोइना जबा यामना सरप्राइज होइना हाइ तारे टीम सिमेट्री से मैखोइ उहनजगे आइगी यामबसी सु मसामक्सु सैसक्सपनी सैसक्पा ओइबसी खक्तना तबिदा अखोइगी मसामक्सु ngasi प्रोग्राम असिदा हाइ तारे सरुक याबा दुगा इचल सुरमागी दमक्ता खोइ अवा नुवाइ हंगबा लाक्पिरि बनिको याम प्रकाश सोराइ सम हे लैसाबी हो लैसाबी हजिकी जेम्स सकपो हो लैसाबी नते हो लैसाबी मकन याबी जेम्स की हो लैसाबी दो नते अमना हे लैसाबी यामगिना हो लैसाबी हे लैसाबी कुरुमजरी में आबो सिंगमे 360 यंगबिरिबा मियामबो अहम मक्ता प्रकाश सोराइ सम लिकोक नन कुरुमजरी याम होगी सही जे कमाइ तोगेदा अखोइना नहा ओरिङै पाखंग ओरिङै मतम हाइ तारे नुक्सीबसे करिनो खंगदिङै तारा लाबने अदो यामगसे खोइ हाइबाइ तबा इचल सुरमागी मसानुपा अनि फंगे करम हॉस्टल सुबह हॉस्टल दा राइट मैम सुबह हॉस्टल से याम हमनै कराइ दनो याम मैम तक हाइबियुने सुबह हॉस्टल से कराइ द लैबनो हाइजे सुगान खंगदे मैमना खंगम मिन बुद्धि कानबसे दुम लौबिरे हाइदि अंगांग उनबदा उबा फंगजगे हाइना मंगलान मंगजरी ममा पासी की दमक्तदी अचौबा कोई टेंपल लमनी हाइ तारि मफम से को मफम से उतंग यामना कोई हाइदि एड्रेस अतंग ताकपियो यस आई यामना मरिक चुमना नाउ कोई सिंगमे 360 नजु पनबिरे मणिपुर द लेबिरेबा ममा पासिंग मचा लेक्तबदा यामना वाना बसे उरगा अखोई सुबो सालना लमफेल की कोंबिरे के थेल सिसे समलपना ताचबदा रिम्स रोड तक लापिरगदी रिम्स की साउथ गेट ओबिदुबा अदुगा उरिपोक असो बसस्पति हैब्रा बसस्पति लेखाइ दि लापिरगदी लांगोल व्यू क्लिनिक लेबिरे अदे संगबिर आगा अखोगी मया ओरबना लेबिबा सुबो सालना मया से लेजरा रिम्स ना अखोई सोम साइड से निको मनिंग साइड से रिम्स की बाउंड्री निको मागी सर्कल निको आदा पेडियाट्रिक इमरजेंसी लेजरा सिले बिरे सोम दा सी बिल्डिंग में हमसे रिम्स के ऑल कैंपस ने अदो याम मरक उतंग थसगे एड्रेस बुदी याम लाइन खंगनी अखोइना सु गसी लाइव थाजरी बसी कैप्शन दा कोइना
มิดอุชันแล้วก็ Google Map ตัดเปลี่ยนต่อหลังก็สู้ไกด์ตัวนี้ให้แต่ในสิ่งที่เราเห็นซูเปอร์สตาร์คนแต่ร้านไกด์เหล่านี้ว่าอิงลิสเราจะไปดูเหล่านี้ช่วยกันนะโอ้โหตัววิ่งต้องทันทีโปรแกรมเดียร์ด้วย provided กับใส่คนเนี่ยเก็บสันดาบจะดีบ้า Google Map กินลิงก์เชื่อจังบีกันที่หลักพิจารณ์ yes yes ยามมาได้คนน่ะหักจะนิ่งสิยามมาสู่คุยนี่แหละอินนั่นเนี่ยดรอินดิวอร์สิยามมาสู่ตรงข้างในไอ้คุยสุดติดนะเจ้งั้นสิไลฟ์ยังบีรีบมายามเสียหัวจิไลฟ์วิวเสมีจังหวะเห็นยังขลัยมีสงยามขลัยไลฟ์ยังบีรีบมายามสิดะยามมาขุดลงสามกันอีปีสิกันลักกี้วินเนอร์อามันก็ขังกันสิเนี่ยเชียร์ตัวบีรีบมีมายามสิมารักตะกี้ลักกี้วินเนอร์อามันก็ขังกันมีนะสิอะดูกันอีขุดลงจ้าบโนกันอีกุมบ้ายามนะไอ้ดิจังเหล่าว่า service ละนับจากกันนะเซเอวาละนับจากกันนะ something gift hamper ละ yes something from the hospital something from the hospital right adugidi yam surprise na Dr. Indibor masama na piyan siya ba? yes yes Ama katang kansi. adudi yam lucky winner do kangat piro 360 na aduga yam surprise gift am akoy arrange ho thaman jarage Kasi Dr. Masak Khandri ko siya. Masak Khandri. Sungkang Khandri. Right sungkang Git now nang tayo rin live ta. Git now nang tayo. adi tajana mu log jarage aduga mayam su si kanam si logbiu mapanda chatpa adagi pesa nung sa tingba adi khudong cha da Iram dang si loy lai yes Marui na sa pamjaba macha sa loy pam nai ko. yes, yes, Macha pamjada ba singi ta sing na koi na haijaba do temple ni aduga. Mane, mane. Isan surma su ta sing na haraba na mga yes. suangang iway oy na Mane. saigi katang haidi problem na na maram orga doctor tana jari bani na trana. Sume. Doctor tana ra matung da mai pak pagi nungai ba si ngasi koi na phongdok jari ba si isan surma gi nupa ani phangjari ha ba si yam na mayam dam tang mani pugi artist su yengbini ba mayam mi satuk ren gale hudi se ko. Right, Mayam right. sa amok tang phongdok piyo ba. tasing madi singme 360 agi nung survey now se aina request of jaraga ai simaina akogi college oi biriba akoi singer isan surma surma chanu mayam khangbiriba mayam na Facebook Instagram do khangbiri magi mayang unare khonere haibse Adugo hospital da no khang yes aduma khangre aduga chilese kamai taw ma struggle di tasengna taw ai ayam my history lo khangjai aduga engonda tana biraga doctor kana phai khole na engon tana bire adu matungda koi isan surma sine laaga silagi treatment sa thaba hojagi bane O si mafam sida. si mas phom sida subo hospital akogi jide lebire bese Yam na kasi koi pun sang mina do se. Right. Maroon ba da phajana koi su na pa ba thok tri yam su koi mara pari se ni su reproduction Hena popular o hala se. Ai di apha ba da popular o idori Suba Hospital and Assisted Reproductive Center. right communicate Sige koi communicate helgi. Ado yam na su saktak pi re ai koi na su laujari ba khongjari ba sing se. Lamdam sida macha bu amang khatang icha amang khatang oi ju phangjagi haina lining oi jari ba koi mama mapa oi ba sing da masi video se koi dedicate tau jage aduga pakhang lai sabi oi ba sing na hayeng tungda yum palaba matungda akhoi kai haini angang kai haini angang unabada hojikan di chari ba thai ba du pollution thoi ba mayam sina su program mayam thengna hai se mayam dum kamani khangna ram ngak tani hayeng yum palor matung su angang se yawak taba matamda normally sumaina oi ba da ware khole hare ko matamda hospital se gi full support pi ba yare da prakasi ming palaga dong offer pi rani singe mai sing ming pala offer pi ya vector di kan adugi khurong sabde lamina se kai no da khon ngasi sinau laga sumagi angang unabagi tanja logjab sida hopsal kanam se lahore se na ai da su no da request of jari ai wang ma we sumagi isanu pa ji urabra yam ba photo ga du urabra ai di udri yam ba urabra kai toi ai mayam thagan rakpada photo di apet phone da dadi ure adu isa yauraga thengna na thengna bai tanja de pangjade ngasi thang chat se na ibani sina hongna ga lai sini okay ado icha ama phangjaba ama dilai ani ni kayam rawra ma adu magi struggle sa sem struggle sa ma na jagi aju sai mangai ma tung sa ani pangi ma na muk sai yam bagi dot nupi nupa ma nupi ma adu subob salda subob salda na si ka takhang ni yam sum sang ba ai congratulation thega ju thengna congratulate mayam si khut soi je kai sunate ama pa tung da la ka dori sing subo hosta lak piro yam pakasi ming palasu yare na tragana sing mai siksi karibu palaktra ba yam ya na bi akoi doctor da haraga video ba bi ta ya na si adu okay dan ba offer akoi di offer pi bi ona haijara ai ichan surma gi hangbu lak ta ju khoi na kariu makhara hai di hosta si doctor in the board si da akoi haijaram doi ni ko doctor da prakasi ming panbirak pa si mai si gi je hanjan hai dia de adu ma yam share to bi ba yam mami lising ma yo dore ho se le hi yem se ko ado ichan surma gi macha sing se macha sing hai je khoi nupa ani phang bai ni ko amma khatna the ko ani phang bai ni adun aina akoi jiki single 360 gi tanja se logjara ga aina hajaning ma se angang leitabagi wakhal lon nuai tab se nupa akoina half ni ko khangjari se nupi di 100 ni ko ma depression chali se adong matang nuai tam nei understand tok je sing na yamba iseng seng mo wari da manem bok na tra ma na angang yaw bra yaw bra kai ma yaw daga di nupi to mit thijalak ke ha ba ai mo ni muk sing se yam phatte ba si culture se akoi mapa leba ke to culture se manipur changnei ba manipur changnei aduna mau ama du macha pok de khote tandong khoto adu wari history ma am lai adun yuk se hai bagi pung yuk chang ge se to phang de adu ai gi side prakash rai sam gi side request tok jari se husband sing na magi wife sing
understand tawbiu mon support tawbiu nupi to ba thijam na taba nupi nupi to ba thijam na taba hanjan jan lauke nupi to ba thijam na taba option je suba hostal tana biu adu tana biu aduga moi da morally support financial na tabi da morally support tawbiu moi gi wakanon nuai matung da angang oi ba compulsory chungju ado yamba itai mado angang yaw to ba tam da yamba nupi to ba atom bi thige khangi hayo seng hayo seng na hayo adu de thang chana oi dra adu adu bani taseng nei tawjate kai no da ai nupi adu kem teng nusijai nusiriga logjabani aduna yum thado ga ai nakta lakpiri ni ko adu da koina 100 moi support tawbidraga ai na mo magi wakhalo do kauthoka ga atop da ngai thopoi wakhalo da yam phate ado mayam khudong sa baloga itai mado sakam tang tam se itai masu yang wang na haidi indai liburi thaga pire itai magi koloi ming mayam tang thambira mo do icha ani do gi koloi ming kamai kamai tawre hodi da chai ka sure mayam tang share taw ai haijage ai sahi mangai matung da subab sals da chanupa ma chanupi ma phangjare adu su koi doctor indibor no hona biduna adu ai gi wife se rims hospital da pediatric department da assistant professor na doctor gi post na pujari hoji adu ai chanupa kano han sina thoen wang thau sorai sam chahi ka sure chahi se ahum sure chahi ahum 3 years wa ga ngang ba pedeng pedeng ngang ma tam ni pana ba wal ga sin wari je drawing na isai ga sak chanu wala sabi sak pore अरे यानी से भाई आई चानु पिसना याइचेन बी सराइसम आई तसेंग ना इदी इमालोन मैते लोन नत्रगसु इमाले बाक्सी वांग थांगचबा को इमालोन चखन होना जबा कल्चर लाइनिंग न चिंबा असि याम पामजबा मिसक ने आजागे अदुना इदी मैते मोरोन लोइन थोलगा दम लेजरी चा चिंग याम कमेंट याम नुंगाइ बसले इचा नुपा अनि लेना लेना नुपि छिरै दai khoi gi di ai sigi wakhalo je kainom ni hai tare warakpa changi warakpa natone aduri ina oi keno mu manungi case lakre si brother aduri moi sidi mu manung case na tabida mai pesa am pairam ma black money am pairam money ma white on thona phona ba hai tare pai do ado sumna khandok si mai su kai hai ni kai anupa ma se mi chang chang na bai wana te ko ma gi something khara pen da ba hai ga da kai no nai ram ba khoi uru de just comment to da khoi na sum nai hai ba wan to ba da bo khoi na ꯑꯩꯈꯣꯏꯒꯤ ꯃꯄꯥ ꯑꯣꯏꯕꯁꯤꯡꯗ ꯃꯔꯨꯑꯣꯏꯅ ꯅꯨꯄꯤꯁꯤꯡꯁꯨ ꯆꯦꯟꯗꯕ ꯅꯠꯇꯦ ꯃꯌꯨꯝ ꯄꯥꯜꯂꯀꯥꯟꯗ ꯑꯉꯥꯡ ꯍꯨꯟꯗꯣꯛ ꯑꯃ ꯆꯦꯜꯂꯤ ꯅꯠꯇ꯭ꯔꯥ ꯁꯤꯗꯤ ꯅꯨꯄꯥ ꯅꯨꯄꯤꯒꯤ ꯋꯥ ꯅꯠꯇꯦ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯃꯔꯥ ꯆꯦꯠꯅ ꯄꯥꯟꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯩꯅ ꯂꯧꯔꯤꯕ ꯅꯨꯄꯤ ꯑꯩꯅ ꯂꯩꯔꯤꯕ ꯅꯨꯄꯥꯁꯦ ꯑꯩ ꯅꯨꯄꯤꯗꯨꯅꯅꯤ ꯑꯩꯒꯤ ꯀꯩ ꯍꯥꯏꯅꯤ ꯃꯍꯥꯔꯥꯅꯤꯅꯤ ꯈꯜꯂꯒ ꯂꯨꯅ ꯇꯧꯕꯤ ꯃꯊꯧ ꯇꯥꯏ ꯑꯗꯨ ꯑꯩ ꯅꯨꯄꯥꯗꯨꯅ ꯏꯅꯤꯡꯊꯧꯅꯤ ꯈꯜꯂꯒ ꯂꯨꯅ ꯇꯧꯕꯤ ꯃꯊꯧ ꯇꯥꯏ ꯃꯇꯝꯗꯨꯗꯅꯤ ꯃꯔꯥ ꯆꯦꯠꯄ ꯏꯃꯨꯡ ꯑꯃ ꯑꯣꯏꯒꯗꯣꯏꯁꯦ ꯅꯠꯇ꯭ꯔꯅꯦ ꯁꯤꯗꯩꯁꯤꯗ ꯑꯍꯦꯟꯕ ꯊꯤꯅ ꯂꯩ ꯇꯥꯔꯒꯗꯤ ꯌꯥꯔꯔꯣꯏ ꯁꯤ ꯋꯥꯔꯤ ꯁꯝꯖꯜꯂꯁꯤ ꯁꯨꯕ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯄꯅꯤꯅ ꯏꯆꯟ ꯁꯨꯔꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯅꯤꯡꯉꯦ ꯑꯗꯨꯒ ꯂꯥꯛꯏꯉꯩ ꯃꯅꯨꯡꯁꯤꯗ ꯏꯌꯥꯝꯕꯒꯤ ꯃꯤꯡ ꯄꯜꯂꯀꯥꯟꯗ ꯁꯨꯕ ꯍꯣꯁꯄꯤꯇꯥꯜꯁꯨ ꯑꯣꯐꯔ ꯄꯤꯗꯣꯔꯦ ꯁꯤꯡꯃꯩ ꯐꯤꯛꯁꯤ ꯃꯤꯡ ꯄꯜꯂꯀꯥꯟꯗꯁꯨ ꯑꯣꯐꯔ ꯄꯤꯕꯤꯅꯤ ꯍꯥꯏꯔꯦ ꯌꯥꯝꯕ ꯌꯥꯝꯗꯕ ꯍꯥꯟꯅꯗꯤ ꯀꯅꯥꯝꯇꯁꯨ ꯄꯜꯂꯝꯃꯣꯏ ꯈꯪꯗꯦ ꯑꯗꯨꯝꯕꯗꯤ ꯄꯟꯗ꯭ꯔꯦ ꯉꯁꯤꯗꯒꯤꯗꯤ ꯄꯟꯕ ꯍꯧꯗꯣꯏꯅꯤ ꯉꯁꯤꯗꯤ ꯈꯨꯗꯣꯡꯆꯥꯕ ꯗꯣꯛꯇꯔ ꯂꯧꯔꯣ ꯏꯟꯗꯤꯒꯣꯔꯒꯤ ꯑꯦꯄꯣꯏꯟꯃꯦꯟꯒꯁꯤ ꯀꯃꯥꯏ ꯀꯃꯥꯏ ꯂꯧꯋꯦ ꯀꯩꯝ ꯈꯪꯗꯦ ꯆꯪꯉꯒ ꯑꯃꯨꯛꯇꯪ ꯍꯪꯃꯤꯟꯅꯔꯨꯁꯤ yes ꯑꯗꯨꯃ ꯌꯥꯝꯅ ꯃꯃꯥꯡ ꯊꯥꯕꯤꯔꯛꯑꯣ thank you ꯆꯪꯕꯤꯔꯣ ꯑꯩꯈꯣꯏ ꯆꯪꯁꯟꯖꯒꯦ ꯃꯌꯥꯝ ꯁꯨꯕ ꯍꯣꯁꯄꯤꯇꯥꯜ ꯁꯦꯟꯇꯔ ꯁꯤꯗ ꯆꯪꯁꯟꯖꯔꯦ ꯃꯤ 1,100 ꯌꯦꯡꯉꯤ ꯏꯌꯥꯝꯕ ꯂꯨꯝꯃꯦ ꯃꯤ ꯌꯥꯝ ꯌꯥꯝꯃꯦ ꯀꯅꯥꯒ ꯎꯅꯁꯤꯒꯦ ꯑꯣ ꯑꯩꯈꯣꯏ ꯑꯩꯆꯥꯔ ꯑꯗꯣ ꯐꯔꯦ ꯏꯌꯥꯝꯕꯅ ꯏꯟꯇ꯭ꯔꯣ ꯏꯌꯥꯝꯕꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯌꯦꯠꯆꯔꯛꯀꯦ ꯏꯌꯥꯝꯕꯗ ꯇꯥꯛꯄꯤꯔꯣ ꯑꯩ ꯃꯃꯥꯡꯗ ꯌꯦꯁ ꯏꯌꯥꯝꯕꯗ ꯚꯤꯖꯤꯇꯔꯅꯤ ꯇꯥꯛꯄꯤꯔꯣ ꯃꯌꯥꯝ yes ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯔꯝꯗ yes ꯆꯪꯕꯤꯔꯣ okay ꯑꯩꯅ ꯇꯥꯛꯑꯣꯕ okay ꯑꯩꯈꯣꯏꯒꯤ ꯑꯩꯆꯥꯔ ꯑꯣꯏꯅ ꯂꯩꯕꯤꯔꯤꯕꯅꯤ ꯁꯨꯕ ꯍꯣꯁꯄꯤꯇꯥꯜꯒꯤ ꯀꯣ ꯑꯩꯅ ꯂꯥꯛꯆꯕ ꯃꯇꯝꯗ ꯃꯥ ꯑꯗꯨꯝ ꯑꯌꯥꯝꯕ ꯂꯣꯏꯅꯃꯛ ꯍꯦꯟꯗꯜ ꯇꯧꯕꯤꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯣꯝꯗ ꯂꯩꯕꯤꯔꯤꯕ ꯐꯣꯇꯣ ꯄꯥꯕꯨꯡꯒꯤ ꯐꯣꯇꯣ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯔ ꯋꯥꯍꯦꯡꯕꯝ ꯏꯃꯣꯁꯤꯡ ꯀꯣ 2000 ꯑꯩꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜꯁꯤ ꯂꯤꯡꯈꯠꯂꯛꯄꯗꯨꯗ 2005ꯗꯒꯤ ꯂꯤꯡꯈꯠꯂꯛꯄꯅꯦꯕ ꯑꯗꯨ ꯁꯔꯅ ꯂꯩꯈꯤꯗ꯭ꯔ ꯃꯇꯨꯡꯗ ꯁꯔꯒꯤ ꯃꯆꯥꯅꯨꯄꯥ ꯗꯣꯛꯇꯔ ꯏꯟꯗꯤꯕꯔꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯍꯣꯁꯄꯤꯇꯥꯜꯁꯤꯕꯨ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯔꯤꯕ ꯗꯣꯛꯇꯔ ꯏꯟꯗꯤꯕꯔ ꯃꯌꯥꯝ ꯌꯦꯡꯅꯤꯡꯉꯝꯕ ꯌꯥꯏ ꯐꯣꯇꯣ ꯑꯣꯏꯅꯗꯤ ꯁꯤꯗ ꯎꯖꯔꯦ ꯑꯩꯈꯣꯏꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯁꯦꯡꯕ ꯃꯁꯥꯃꯛ ꯂꯥꯏꯚ ꯊꯥꯖꯔꯛꯀꯦꯀꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯦꯁꯦꯟ ꯎꯅꯔꯤ ꯍꯥꯏ ꯑꯩꯈꯣꯏꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯊꯦꯡꯅꯕꯒꯤ ꯇꯥꯟꯖꯥ ꯐꯪꯅꯤꯀꯣ ꯐꯪꯅꯤ ꯁꯔ ꯁꯤꯗ ꯗꯣꯛꯇꯔ W Indibar Singh ꯃꯌꯥꯝ W ꯁꯤ ꯋꯥꯍꯦꯡꯕꯝꯅꯤꯀꯣ MS OBS and Gynae ꯁꯨꯕ ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯗꯨꯒ ꯍꯣꯁꯄꯤꯇꯥꯜꯁꯤꯒꯤꯁꯨ MD ꯑꯣꯏꯅ ꯑꯣꯏꯕꯤꯕꯅꯤꯀꯣ ꯑꯣꯀꯦ ꯂꯩꯔꯤꯕꯁꯤ ꯑꯩꯈꯣꯏ ꯁꯨꯕ ꯍꯣꯁꯄꯤꯇꯥꯜꯒꯤ ꯔꯤꯁꯦꯞꯁꯟ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯣꯀꯦ ꯔꯤꯁꯦꯞꯁꯟꯁꯦ ꯃꯤ ꯀꯌꯥ ꯂꯩꯒꯦ ꯔꯤꯁꯦꯞꯁꯟꯁꯦ ꯃꯤ ꯑꯃ ꯑꯗꯨꯒ ꯑꯝꯇ ꯍꯧꯒꯠꯄꯤꯔꯛꯑꯣ ꯃꯁꯛ ꯑꯝꯇꯪ ꯇꯥꯛꯃꯤꯟꯅꯁꯦ ꯃꯌꯥꯝꯗ ꯑꯣꯀꯦ ꯁꯤꯁꯇꯔꯒꯤ ꯃꯤꯡꯗꯣ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯃꯌꯥꯝꯗ Rita Hikrusom, ꯀꯩ ꯂꯝꯗꯩꯅꯣ Sangangaitiri. ꯑꯗꯨꯒ ꯔꯤꯇꯥ ꯍꯩꯒ꯭ꯔꯨꯖ ꯃꯌꯥꯝ ꯍꯌꯦꯡ ꯊꯦꯡꯅꯔꯒꯗꯤ ꯀꯧꯁꯜꯂꯨꯀꯣ ꯔꯤꯇꯥ ꯀꯥꯏ ꯀꯧꯁꯜꯂꯣ ꯑꯗꯨꯝ ꯄꯩꯁꯥ ꯇꯥꯔꯛꯑꯗꯕꯅꯦ ꯃꯤꯡ ꯀꯧꯇ꯭ꯔꯒꯗꯤ ꯇꯥꯔꯛꯑꯣꯏ ꯑꯩꯈꯣꯏꯒꯤ ꯃꯦꯗꯥꯝꯁꯤꯅ ꯗꯥꯇꯥ ꯑꯦꯅꯥꯂꯥꯏꯁꯤꯁꯀꯤ ꯑꯣꯏꯅ ꯂꯩꯕꯅꯦꯕ Data analysis labor, Gina.
나름 통되게. အတော့ငါစီ live ထားရနေခန်းဒီခန်းကမတော့မန်ဒီ live လာခုဒက်တာ surprise လာစမနေ share ခတ်တော့ပြီးចង់ချက်လက share တော့ပြီး horen surprise gift ဆိုလိုက်ဘနေ doctor in the burn horen gift ပြတာဒီတော့ရကဒီကနာခန်းနေတယ်နဲ့ aduga sona kanda kugi pharmacy ani am lay ko အိုးဟိုဒီ in house နဲ့ in house soina 24/7 service to ne အဲ့ in house လိုက်ဘနေตุ้มမဆိုတော့ဟောက်တော့ရပဲဆက်နာ hogdore ဟောက်တော့ကတဲ့နေအဲ့တော့ဟောက်ကပြဟောက်ကပြဟိတက်ပြဟိတက်ပြကိုင်ကောစစ်တာน้องไอ้นั่นเลยเด้ส้มนักกันแต่ส้ม sona kanda so อันนี้เลยยามพาริสิสมาที่โฮสต์มันต้องโดยสุนันเลยเปอร์เซ็นต์ any emergency timing to dum do ne phang ga doi ne ba มายามได้คุยนักขังจะบักขระด็อกเตอร์คุยว่าเฮงบัมอิโมซิงซีมายามนะดมมณีปุรกีโอยนะดีคุยไม่เจ้านี่ให้ตายมารู้นะคุยสิกีลำสิดะให้ดีอ่างสมัยนั้นอ่างโอยแต่ว่ามาตำดาคุยสิกีอินเตอร์เวนชั่นจะปีละก็อิรัมดำมันนี่ฮัมมามังไอ้ดีมันนี่ปุรกีมาปานะจัดแล้วก็เสียพยายามติงก็ตรงนั้นไม่เนี่ยบอกว่าอะโดอิรัมดำมันนี่ปุรสิดาสูบโฮสต์เซด็อกเตอร์ว่าเฮงบัมอิโมนัลิงคัดขี้บมาตำตะกี้ดีรำดำสิดาอดูกีมาปานะจัดก็แต่ว่าเสียใครโดลอยนับพันมังงำใครให้ตาเร่ adi kwai yan hana so koi manipur gi oina IVF ki tawbada ke hana na ko gi twin spoke pa se ako si manipur gi da si ko gi sari mo gi se 2009 da hai tare ke hana na si da oi bane ba manipur gi oina IVF ki all manipur twin soi na su yam ko gi yam na ko hostel gi yam sok tuk saningai oi ba hai ba tare adu gi matung ta ba da ตุนใช้ที่แม่อ่างไผ่บกปกปะไผ่นั่นแบบใช่ไหมอ่ะนะเซ็งแบบตามดักไผ่บกยำนุ่งไอ้บ่เป่านี่กว่า manung hai bet atop เราน้ำมันเป็นตั้งแต่เสร็จแล้วมินอันนี้ผมดูวอลชันไม่ยากบ่อยตาเดี๋ยวสินักการีนกกระไม้ตัวบ่เนาะเปร่ง duga sigi sina ko gi sar gi OPD yeng ga doi ne ba โอ้ใช่อินเดียบร์กี sar in the burgi เลยอินเดียบร์ใช่อินเดียบร์กี sida si sang yeng ani เขาจะพากี่วันนั้นที่เลยแต่บันนี้นะอี Hoji ห้าง Bogi จะ wena เป็น di leite. Sir round matak sakhi. โอเค Aduga ko hostel yo na sila so ko na canteen na mo thami ne ba. โอ้สิดาซับโพจาน Sa เรา po sa bagi. Anytime yo na phang. ดูการมาพูดเลยแต่ว่ามาเลย Dukan po le. โอ้ดูการมาพูดให้ยังตั้งตัวไปหรอคนดำตาให้ไปหรอโอ้ยเนี่ยให้ยังสดไปอยากกันรบกวนเสกไม่ตัวเลยสดไปอยากดีไอ้ไม่เอาสดไปอยากดีเขาจะมาทำสดประจันได้ก่อนสดประจันได้ Adigi sila sina sir gi ultrasound yeng ga doi ne ba. Sini manung si sang ga. อัลตราซาวน์ยังแบบอัลตราซาวน์ให้ดีเอาตัวผมอัลตราซาวน์ยังไม่มาเท่าตาแต่สิดาอินเฮ้าส์ตรงไหนเลย OPD yeng lo ga sir na dum se dum kano ultrasound yeng ga doi ne ba. ยามที่นั่นหน่วยเปล่านี่ Aduga sida sang ga na ko computer lab am lai doi ne ba. Any result hai ta le ultrasound yeng kan da lo kan da mai gi result do. Ko ta dum pi ga doi ne ba ko sida gi dum. ยามหน่วย Yam แม่แชร์ตัวเลยให้นักคอมเมนต์เซกชันนักการอีวีรโมฮอร์เรนลัคกี้วินเนอร์ลัคกี้ดรอได้ยาวนั่นนะบอกก็แชร์ตัววีรกันดะ Ado ko sila kisina sample collection ne ba. Sample me am dis research doina collection to go do. ซิสเตอร์ไฮใครกินว่าซิสเตอร์เดรสมาจู่อันนี้มันอะไรสิมันอะไรเรดโอ้ยมันอะไรออเรนจ์ใครกินเดรสอันนี้ทำไหมโอเคอะตัวมันนุ่งสิละอิงนัดจิกนัดไฟเลยมันจะการีไว้ชาร์มิโนอีจริงว่าไงจะตั้งอีตั้งจริงไปพิมพ์ตัวเนี่ยทำให้ยามกันปาร์ตี้นี่เนี่ยไอ้ดีอีก็จะปัจจัยทิ้งแต่ละปัจจัยจริงๆวิกังอุตัวนี้ก็สิ่งที่ใส่ใช่ไหมไอ้ดีอินเฮ้าส์เนี่ยเลยบีเรามีอัตโตปเลียตัดจัดไปมาเท่าตาเลย Sida gi nasagi sample collection me am do. Ado na mo sida mo lo ni sudoi ne ba. โอเค Aduga sida so matam da magi result se ako na khudak ta dum pi ga doi ne. โอ้ชิซูไฮดีอัตโตปเดท่าเดรอินเฮ้าส์เนี่ยใช่ดิอินเฮ้าส์ไฮเซซีโฮสต์มันนุ่งสิลุยเลยจะไปกันเพชรดาวาปีเลยเพชรแฟมิลี่วาปีเลยอะตัวการีมาเพชรเซ่ใช่สิเพชรไฮเซบุกัตุกัสินไอ้สมัครกันดิสเตอร์มันดีอุรมเลยบอกว่าสิ่งยูสต์ตัวดุมโตไปยาด้วยนะ Sidum use to udum ya ne. โอเค Sidum kami. ยูสต์ตัวก็ดุมฟลอร์นัมเบอร์แกวางเลยด้วยสิ Phone number 5 po lai da doi ne. สุมาเลยจะฟลอร์นัมเบอร์แก Sumala is phone number 3 da lai. อะตัวที่สุมาโยดริงไงเดราวน์มาให้ไปยังนั่นเลยสิตัวก็ดรอินดิโบรก็ตัวก็ไอ้คุยสุมาก็องจังมินสิกว่าสุมามันนักจะจังไปตัวโอเคแม่มซิสมันเลยเร่อะตัวแม่มยุ่งกี่แต่ตัวคุยสิแต่ไล่คุยกี่ไล่ที่ยังโอ้ยนิ่งจะประจานเนี่ยไอ้ชุมหลังก็ไล่เนี่ยบีกัดปนให้ก่อนไปคือเมื่อตัวแม่มกี่สวยตัวน่ะไม่ปักกันนี่ให้นักขันลีความเสียหลักพิมพ์ตั้งแต่สุไม่ปักกี่จังเซ่ยังวางให้นักพับลิกนักตัวให้ไปเลยโดยเฉพาะสุมานะสุการีมานะเทคโนโลยี experience สุการีเลยให้ตัวสุยังทกซีตัดทกซีก่อนคุยขังดีให้ดีไอ้เสียสิได้ไอ้ชามักadmit ตัวเราไอ้ family ผู้ขัดปฏิเลยตรีตัวดับบูการีกุมบะคุยหัวเรนหังเมื่อกี้ตันจ้าหังกันนี่ได้ขันลีกว่าน้องมันจะหังจากกี่การีก็ไม่ตัวฟีดแบ็กเสร็จยามาเรากำมินนะสิยามามั่งกันที่เราเลยไป Auga sigi sina ko ina OT gi ne ba. Sida lai sina. โอตีซีเซฟโอตีซี first floor First floor da lai ga doi ba OT. โอเคบุตรตำนับบัมตัวนี้โอตีให้สิตำนับหรอ Tamna de ne. ตำนับเดบะโอเค Yam no ngai da lai ba le oi da.
โอเคบุตรตำนัดเดียให้ซุ่มพักอีตัวแม่มซุ่มอตีให้ยามกินในนั่นนะกิบีกันโน้ให้เป็นดีกว่าเอาพอไปกินมาคอม 수고없을 락거든요. 야무나 칭감의 360 하자는 수고없을 락고 뭐담다 그 이쇼르체 수험 덕등인 배고 이쇼르체 아무것도니 해도 너네 옷 번내 봐 거기 와다 이모나 아 예스 뭐범제 수마이나 너네 분자가 참자 번내 봐 시기 시적 덕 울는 게 내가 하자 번내 yang ngaji yang si semaina yang sunna lai video bisa first floor ni ko khoi na hoji ka ai sida first floor kari kari facility lai to sida post of lay dui ne ba post of kay no ha ai operation hek to loi kanda sida grong 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 injal laga observation sida observation to ko le ba doctor ke no to mi lai bra mi lay bi achang hal roi se du chang ho thadung ka ka se aduga sidana mathak se second floor second floor 시나 거의 비즈니스 양이 waiting hall mayam la sai se kenoma cham thak pa ko kenom cha ba dum yare jada kai ni ko mari chabi no adum sui ye ye ngamini sum pick up na dum loi su ba se second floor nursing station sida lai re nurse mayam ma isau lang bi nurse mayam sida pham lai mani da adu su bo hosta gi nurses kai isau lang ba di khang di sau lang de yam de ing tap pi koi adu doctor indiver nei isau lang ba ya di kai training pirang yaw ngani yaw ngani noi atop atop pham sing dei isau lang en nurse yam hai do akhoi gi hostel gi na di jagoi saba hi yam yaw ni jagoi saba hi ba akhoi loi u hoi hai di talent yam lei ba ta yam na oi ba ko du fan sun jagoi saba hai tai mane sida se loina patient gi loi lai ga doi ne ba patient party gi oi do ne party gi patient lai doi ne aduga sona kan sa laga na niku gi angang gi ek kano to baga tham ba gi am lai ba sida hai pe tan mi na usla hon sang ba ya ga chang se nupi pa me nupi oi na poke hai ba ya ra di dungai khani da kai do ba ya roi why not lo ya re loi ba aduk ya ning ba sing me sing ming pan bio dum pokla dam tàu bắt đầu mày mà khơi dia dugi specialization đó lấy thế doctor Indiberg à mốc tăng tan biu quoi mày à hazard biu mốc tăng đi lạc biu NICU ki angang lai bi na chang ba do tang ok chang agum si angang ki safety ki quoi chang agum si adu third floor gi dan kan to mathang krom na kan cha si ge sona roi manung si yam sangam me mapam de ok ado manung se yam na sang le me ha ba manung se ado ai yam big plan box wen le rectangular oi na yam sang na le le me ma adaga mayam nupi po ki kusi nupa po ki kusi na like amai theng na me thai na bengali me te i ba hoisum le gi ni khali something khari adu kari gu ma khal le bai ni mayam thajabiyo ai de du gi lam du da expert ti na te to bada bu doctor ne expert ni doctor Indiber ne expert ni scientifically kari lai ha ba do mayam yam lai ba ni ko adu do thajabiyo doctor Indiber ma ta lak pi ra ga dom na nupi bu pamra nupa bu pamra ado hoji kan nupi nupa kem lai tram ni da chak manar ba ni asona kan happy tang chang se hai dia khoi gi IVF room ke ka kha lai ri ba adum tang happy tang kano char oi general ward chang ba ga jan chang pi ro general ward sidana kai ode ba sidagi sida IVF ki counseling to wam ne ba IVF ki counseling to hom okay aduga sidai se le ga da ba sir ga madam ga do cha ut pa ya bra lai le mo mai kan da IVF manung da le ram ga ni mo IVF counseling analysis ki changi bane ba sidani ko meng wari sa doi se haidi na ki case se sumai le re sigi problem le re doi ta re si hidak se kap kani sumai to ni hai ba na ching ba mayam do khoi gi mama pa phamin ra ga hai ta mama oi ga doi ma pa oi ga pun na phamin ra ga wari sa do na bu chokri ni thai sini eng biu ko single chokri na single pun na wari samin na ba hai ta counseling pun pimin na ba hai ta aduga akhoi gi sigi se sida taw bane ba IVF ki mai gi analysis mai gi process procedure loi mak o si manung se loi le re ne se loi le do ni aduga akhona kai ta casual changa ke ta chang ba se okay dress sense taw do ni okay ado another day tor se asi di koi live su tha bani na recording gum mi am ta kwa ado lip se somna kan su lip ma u ba ma le oh se lung kara ka do ni o aso asi se lip na tongan ba ne ba ngasai gi do pun bra ba pun le okay si gi do pun na kam na ka do okay okay asi fifth floor bhaw ne ba sis na third floor oi da to koi lip sa third floor ni hoi mathak ki sis na fourth floor floor 4 se sida koi na mo ICU room lai ri ba ICU room se su bo ke na dip kan lai tri ba okay okay kan taw ri yare lao facility se loi na dum ado di just loi lai ba ne hoi ado patient ka thu ka singi ma thau ta de lift loi le re na pra flat oi loi le re myam si general ward ki sis ni ko general ward ado ni si kan ro bi rum da Doctor Indiber good afternoon yang ngai ai doctor ga sai unna janing lai ramini aina sum marui na khoi number 1 khoi na hai du je khoi di
ꯁꯤꯡꯃꯩ ꯁꯤꯒꯤ ꯚꯤꯗꯤꯑꯣ ꯂꯥꯏꯚ ꯊꯥꯖꯕ ꯍꯥꯏꯕꯁꯤꯗꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯑꯩꯈꯣꯏ ꯆꯦꯟꯖꯔꯛꯏꯅꯤ ꯑꯗꯨ ꯉꯥꯛꯇꯒꯤ ꯅꯠꯇꯕꯤꯗ ꯏꯆꯜ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯒꯤ ꯁꯛꯅꯥꯏꯕꯤ ꯁꯩꯁꯛꯄꯤ ꯍꯥꯏꯇꯥꯔꯦ ꯏꯆꯜ ꯁꯨꯔꯃꯥꯒꯤ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯅ ꯗꯣꯛꯇꯔꯅ ꯀꯟꯅ ꯍꯣꯠꯅꯕꯤꯔꯒ ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯥ ꯑꯅꯤ ꯀꯩ ꯍꯥꯏꯅꯤ ꯈꯨꯗꯣꯜ ꯇꯧꯕꯤꯕꯒꯨꯝꯕꯅꯤ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯁꯥꯏꯟꯇꯤꯐꯤꯀꯦꯜ ꯃꯦꯊꯗ ꯃꯌꯥꯝꯗ ꯁꯤꯖꯤꯟꯅꯕꯤꯔꯒ ꯑꯗꯣ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯖꯩ ꯑꯍꯥꯟꯕꯗ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟ ꯗꯣꯛꯇꯔ ꯏꯟꯗꯤꯕꯔ ꯍꯥꯏꯕꯁꯤꯃ ꯍꯥꯏꯖꯒꯦ ꯁꯤꯡꯃꯩ ꯊ꯭ꯔꯤꯁꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯒ ꯗꯣꯛꯇꯔꯗ ꯑꯩꯈꯣꯏꯅ ꯑꯩ ꯗꯥ ꯄ꯭ꯔꯀꯥꯁꯇꯁꯨ ꯉꯁꯥꯏ ꯍꯥꯏꯖꯕꯅꯦ ꯁꯤꯌꯔ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇꯒꯤ ꯂꯛꯀꯤ ꯋꯤꯅꯔ ꯑꯃꯈꯛ ꯋꯥꯟ ꯑꯣꯐ ꯗ ꯂꯛꯀꯤꯌꯦꯁ ꯍꯥꯏꯇꯥꯔꯦ ꯑꯃꯈꯛ ꯈꯪꯒꯠꯆꯒꯦ ꯗꯣꯛꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯔꯄ꯭राꯏꯖ ꯒꯤꯐꯄꯨ ꯄꯤꯕꯤꯒꯦꯔꯥ ꯁꯔꯚꯤꯁꯄꯨ ꯄꯤꯕꯤꯒꯦꯔꯥ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯔꯒ ꯑꯆꯥꯄꯣꯠ ꯑꯃ ꯂꯩꯕꯤꯒꯦꯔꯥ ꯁꯔꯚꯤꯁ ꯑꯣꯏꯅ ꯄꯤꯖꯔꯒꯦ ꯁꯔꯚꯤꯁ ꯂꯩꯁꯥꯕꯤ ꯑꯣꯏꯔꯃꯗꯤ ꯂꯩꯁꯥꯕꯤ ꯑꯣꯏꯔꯁꯨ ꯄꯥꯈꯪ ꯑꯣꯏꯔꯃꯗꯤ ꯑꯗꯨꯁꯨ ꯌꯥꯏ ꯑꯗꯨ ꯁꯨꯝ ꯃꯥꯏ ꯑꯄꯥꯝꯕꯗꯣ Yes, ꯅꯪ yes. ꯀꯩ ꯄꯥꯝꯃꯤ Yes, ꯀꯦꯁ ꯑꯦꯋꯥꯔꯗ ꯑꯣꯏꯅ ꯄꯤꯔꯣꯔꯥ ꯉꯝꯖꯕ ꯁꯨꯝ ꯂꯩꯅ Kaide. ꯑꯗꯨꯃꯥꯏꯅ ꯉꯝꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯋꯥꯔꯤꯗꯤ ꯁꯥꯕꯤꯔꯣ ꯗꯣꯛꯇꯔꯗ ꯑꯩ ꯁꯤꯟꯅꯖꯔꯒꯦ ꯋꯥꯟ ꯑꯣꯐ ꯗ ꯂꯛꯀꯤꯌꯦꯁ ꯋꯤꯅꯔ ꯑꯃ ꯑꯩꯈꯣꯏ ꯈꯪꯒꯠꯆꯒꯦ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯗꯣꯛꯇꯔꯗ ꯄꯥꯎ ꯄꯤꯖꯔꯒꯦ ꯗꯣꯛꯇꯔꯅ ꯁ꯭ꯇꯥꯐꯅꯕꯨ ꯑꯣꯏꯔꯁꯨ ꯗꯣꯛꯇꯔ ꯏꯁꯥꯅꯕꯨ ꯑꯣꯏꯔꯁꯨ ꯀꯣꯜ ꯇꯧꯕꯤꯔꯒ ꯁꯨꯃꯥꯏꯅ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕ ꯀꯔꯤꯅꯣ ꯁꯔꯚꯤꯁ ꯑꯣꯏꯅ ꯄꯤꯁꯤꯔꯥ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯍꯥꯏꯕꯅꯆꯤꯡꯕꯗꯣ ꯇꯥꯟꯅꯕꯤꯔꯣ ꯑꯗꯣ ꯁꯨꯔꯃꯥꯒꯤ ꯃꯅꯥꯛꯇ ꯍꯥꯟꯅ ꯆꯪꯉꯨꯁꯦ ꯑꯩ ꯁꯨꯔꯃꯥꯅꯤ ꯉꯁꯥꯏꯗꯩ ꯎꯅꯖꯅꯤꯡꯉꯤꯁꯦ ꯁꯨꯔꯃꯥꯒꯤ ꯃꯅꯥꯛꯇ ꯍꯥꯟꯅ ꯗꯣꯛꯇꯔ ꯃꯥꯛ ꯊꯥꯕꯤꯔꯣ ꯀꯗꯣꯝ ꯅꯥꯀꯟꯗꯅꯣ ꯁꯨꯔꯃꯥ ꯂꯩꯁꯦ ꯁꯤ ꯄꯔꯦꯡꯗꯤ ꯂꯩꯔꯕꯣ ꯑꯣ ꯌꯥꯝ ꯅꯛꯅ ꯂꯩꯔꯝꯃꯤꯖꯥꯅꯤꯅ ꯊꯥꯔꯠ ꯐ꯭ꯂꯣꯔꯗꯅꯤꯅꯦ ꯑꯗꯨ ꯂꯩꯔꯤꯁꯦ ꯁꯨꯔꯃꯥꯅ ꯂꯥꯎ ꯈꯣꯡꯕ ꯌꯥꯖꯥꯠꯂꯣ ꯑꯉꯥꯡꯗꯣ ꯈꯪꯅꯤ ꯑꯩꯗꯤ ꯂꯥꯎꯔꯛꯀꯅꯤ ꯑꯗꯨ ꯈꯪꯗꯣꯏꯖꯥꯠꯂꯣ ꯏꯆꯟ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟꯁ ꯏꯁ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯌꯥꯝ ꯅꯨꯡꯁꯤꯔꯦ ꯏꯆꯥ ꯑꯅꯤ ꯁꯨꯏ ꯍꯥꯏꯗꯣ ꯁꯤꯗ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯃꯄꯥꯁꯤꯗ ꯂꯩꯔꯦ ꯃꯄꯥꯅ ꯄꯝꯃꯤꯁꯤꯅ ꯑꯉꯥꯡ ꯑꯍꯜ ꯑꯣꯏꯗꯣꯏꯔꯥ ꯑꯇꯣꯝꯕ ꯑꯣꯏꯗꯣꯏꯔꯥ ꯑꯍꯟ ꯀꯃꯥꯏꯅ ꯈꯪꯉꯤ ꯑꯍꯟꯁꯤ ꯑꯝꯇ ꯍꯥꯏꯕꯤꯌꯨꯅꯦ ꯍꯩꯕꯣꯛ ꯄꯣꯛꯄ ꯃꯇꯝꯗ ꯇ꯭ꯋꯤꯟꯁ ꯄꯣꯛꯄ ꯃꯇꯝꯗ ꯇ꯭ꯋꯤꯟꯁꯀꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯩꯈꯣꯏꯅ ꯄꯣꯛꯄ ꯑꯍꯥꯟꯕ ꯄꯣꯛꯄꯁꯦ ꯁꯤꯅ ꯀꯣꯟꯗꯣꯏꯅꯦꯕ ꯑꯍꯥꯟꯕ ꯄꯣꯛꯄꯁꯤꯅ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯀꯣꯟꯕ ꯍꯥꯏꯕꯗꯤ ꯑꯇꯣꯝꯕ ꯑꯣꯏꯗꯣꯏꯕ ꯑꯇꯣꯝꯕ ꯑꯣꯏꯗꯣꯏꯕ ꯑꯗꯨ ꯑꯅꯤꯁꯨ ꯄꯣꯛꯄꯁꯤꯅ ꯑꯍꯟ ꯑꯣꯏꯗꯣꯏꯕ ꯇ꯭ꯋꯤꯟꯁꯀꯤꯁꯦ ꯈꯪꯕꯗꯤ ꯑꯩꯁꯨ ꯍꯥꯟꯅ ꯈꯪꯗꯦ ꯑꯩꯁꯨ ꯍꯥꯟꯅ ꯈꯪꯗꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯁꯨꯝ ꯈꯪꯉꯀꯥꯟꯗ ꯊꯤꯒꯠꯂꯀꯥꯟꯗ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯣ ꯑꯗꯣ ꯁꯤꯁꯨ ꯗꯣꯛꯇꯔꯁꯨ ꯑꯗꯨꯝ ꯌꯥꯕꯤꯔꯦꯕ ꯑꯩ ꯑꯗꯨꯝ ꯑꯦꯄ꯭ꯔꯨቭ ꯇꯧꯖꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯗꯤ ꯊꯨꯒꯥꯏ ꯌꯥꯗꯕꯅꯤꯅꯀꯣ ꯍꯣꯏ ꯑꯗꯣ ꯑꯍꯟꯅꯤꯁꯦ ꯀꯃꯥꯏꯅ ꯈꯪꯒꯦ ꯁꯤꯅꯦ ꯁꯣꯝ ꯅꯥꯀꯟꯗ ꯑꯍꯟ ꯃꯁꯛꯁꯦ ꯆꯞ ꯃꯥꯟꯅꯔꯝꯗꯧ ꯃꯥꯜꯂꯦ ꯑꯗꯨꯅ ꯃꯁꯛ ꯃꯥꯟꯅꯗꯦ ꯃꯥꯟꯅꯗꯦ. ꯀꯃꯥꯏꯅ ꯈꯪꯉꯤ ꯃꯁꯛ ꯃꯥꯟꯅꯗꯦ ꯃꯄꯥ ꯃꯥꯟꯕ ꯑꯃ ꯀꯔꯝꯕꯅꯣ ꯃꯄꯥ ꯃꯥꯜꯂꯤꯁꯦ ꯀꯩꯅꯣꯁꯨ ꯑꯩꯈꯣꯏ ꯍꯁꯕꯦꯟꯅꯤ ꯁꯨꯃꯥꯒꯤ ꯍꯁꯕꯦꯟ ꯁꯨꯔꯃꯥꯒꯤ ꯍꯁꯕꯦꯟꯁꯦ ꯃꯃꯤꯡꯁꯦ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯎꯅꯕ ꯂꯥꯛꯆꯩꯁꯦ ꯑꯝꯇ ꯅꯣꯏ ꯌꯥꯝ ꯀꯪꯒ꯭ꯔꯦꯠ ꯇꯧꯒꯦꯅ ꯑꯩꯈꯣꯏ ꯁꯤꯡꯒꯃꯦꯇ꯭ꯔꯤꯁꯤꯁꯨ ꯌꯥꯝꯅ ꯀꯪꯒ꯭ꯔꯦꯆꯨꯂꯦꯠ ꯑꯃ ꯇꯧꯍꯟꯁꯦ ꯃꯦꯟ ꯑꯣꯏꯅ ꯗꯣꯛꯇꯔꯅ ꯍꯣꯠꯅꯕꯤ ꯐꯦꯇꯔꯅꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯪꯒ꯭ꯔꯦꯆꯨꯂꯦꯠ ꯇꯧꯃꯤꯟꯅꯁꯤ ꯁꯤ ꯃꯦꯇ꯭ꯔꯤꯁꯤ ꯑꯗꯨꯝ ꯌꯥꯎꯖꯩꯀꯣ ꯃꯥꯅꯦ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯅ ꯑꯥꯔꯇꯤꯁꯁꯤꯡꯒꯤ ꯃꯔꯛꯇ ꯂꯩꯖꯕꯅꯤ ꯃꯥꯅꯦ ꯁꯤꯁꯤꯅ ꯑꯍꯟ ꯑꯣꯏꯕꯤꯗꯨꯔ ꯁꯨꯃ ꯑꯩꯁ ꯏꯆꯥꯅꯨꯄꯥ ꯑꯐꯕ ꯑꯣꯏꯔꯣꯀꯣ ꯑꯐꯕꯗ ꯑꯣꯏꯔꯣ ꯁꯤꯅ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯩ ꯑꯐꯕꯗ ꯑꯣꯏꯔꯣꯀꯣ ꯑꯗꯨꯅꯦ ꯑꯩꯈꯣꯏ ꯁꯨꯃꯥꯁꯦ ꯑꯩ ꯃꯌꯥꯝꯗꯤ ꯎꯖꯔꯕꯀꯣ ꯑꯗꯨꯗ ꯑꯩꯅ ꯑꯃꯨꯛꯇꯪ ꯃꯥꯏ ꯃꯅꯥꯛꯇ ꯍꯛꯊꯦꯡꯅꯅ ꯆꯠꯂꯒ ꯑꯃꯨꯛꯇ ꯎꯅꯖꯒꯦꯅ ꯇꯟꯖꯥ ꯂꯧꯖꯕꯗ ꯑꯩꯅ ꯏꯅꯥꯎꯗ ꯀꯧꯔꯛꯑꯒ ꯑꯃꯨꯛꯇꯪ ꯆꯠꯃꯤꯟꯅꯧꯁꯦꯅ ꯍꯥꯏꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯍꯥꯏꯗꯤ ꯗꯣꯛꯇꯔꯒ ꯑꯩꯈꯣꯏꯒꯁꯨ ꯑꯃꯨꯛꯇꯪ ꯗꯣꯛꯇꯔꯒꯁꯨ ꯑꯩ ꯋꯥꯔꯤ ꯁꯥꯅꯤꯡ ꯂꯩꯔꯝꯃꯤꯅꯦ yes, yes. ꯁꯨꯕ ꯍꯣꯁꯄꯤꯇꯥꯜ ꯍꯥꯏꯁꯦ ꯁꯤ ꯃꯦꯇ꯭ꯔꯤꯛꯁꯤ ꯃꯤꯡ ꯄꯜꯂ ꯀꯅꯥꯝꯇꯅ ꯑꯣꯐꯔ ꯀ꯭ꯂꯦꯝ ꯇꯧꯔꯝꯗꯧ ꯃꯥꯟꯗꯦ ꯑꯗꯣ ꯉꯁꯤꯗꯒꯤꯗꯤ ꯀ꯭ꯂꯦꯝ ꯇꯧꯕ ꯍꯧꯔꯛꯑꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯣ ꯗꯣꯛꯇꯔꯗꯒ ꯏꯟꯇꯔꯚꯤꯌꯨ ꯗꯣꯛꯇꯔꯁꯤ ꯋꯥꯔꯤ ꯗꯣꯛꯇꯔꯁꯦ ꯑꯩꯈꯣꯏꯅ ꯉꯁꯤ ꯏꯟꯇꯔꯚꯤꯌꯨ ꯂꯧꯖꯗꯣꯏꯁꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯄꯤꯅꯤꯡꯉꯤꯁꯦ ꯁꯤꯡꯃꯩ ꯋꯥꯔꯤ ꯁꯥꯕ ꯍꯧꯗ꯭ꯔꯤꯉꯩꯗ ꯁꯤ ꯃꯦꯇ꯭ꯔꯤꯛꯁꯤꯒꯤ ꯚꯤꯗꯤꯑꯣ ꯎꯕꯗꯩ ꯂꯥꯛꯆꯕꯅꯤꯅ ꯍꯧꯔꯛꯀꯗꯣꯏꯅꯤ ꯃꯇꯝꯗꯨꯗ ꯗꯣꯛꯇꯔꯅ ꯍꯣꯏ ꯑꯇꯣꯞꯄ ꯄꯦꯁꯦꯟꯁꯤꯡꯗꯁꯨ ꯁ꯭ꯄꯦꯁꯦꯜ ꯏꯝꯄꯣꯔꯇꯦꯟꯁ ꯄꯤꯕꯤꯔꯝꯕ ꯌꯥꯏ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏ ꯁꯤ ꯃꯦꯇ꯭ꯔꯤꯛꯁꯤ ꯂꯥꯛꯄꯤꯔꯤꯕꯁꯤꯡꯗꯨꯁꯨ ꯇꯥꯗꯅ ꯍꯥꯏꯇꯥꯔꯦ ꯏꯝꯄꯣꯔꯇꯦꯟꯁ ꯄꯤꯕꯤꯌꯨ ꯃꯣꯏꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯑꯩꯈꯣꯏ ꯇꯥꯍꯟꯕꯤꯗꯕ ꯃꯣꯃꯣ ꯃꯤꯅꯣꯛ ꯇꯝꯍꯟꯅꯤꯡꯕ ꯁꯨꯔꯃꯥ ꯅꯣꯏ ꯏꯁꯃꯥꯏꯜ ꯂꯣꯏ ꯅꯣꯜꯂꯗꯣꯏꯅꯦ ꯑꯗꯨꯅꯦ Sakine, ꯑꯩ ꯏꯆꯟ ꯁꯨꯃꯥꯗ ꯃꯥꯏꯛ ꯑꯝꯇ ꯍꯥꯞꯀꯦ ꯗꯨꯀꯨꯅ ꯄꯥꯏꯕꯤꯔꯁꯦ ꯁꯨꯃ ꯌꯥꯔꯦ ꯑꯗꯨꯝ ꯍꯥꯞꯄꯣ ꯑꯗꯨꯒ ꯗꯣꯛꯇꯔ ꯁꯤꯗ ꯑꯝꯇ ꯂꯥꯛꯄꯤꯌꯨ ꯉꯁꯥꯏ ꯅꯥꯀꯟꯗꯁꯨ ꯐꯝꯕꯤꯌꯨ ꯀꯩꯁꯨ ꯑꯣꯀꯦ ꯀꯃꯥꯏꯅ ꯇꯧꯋꯤ ꯖꯔꯅꯤꯁꯦ ꯈꯤꯇꯪ ꯅꯛꯁꯟꯕꯤꯔꯣꯀꯣ ꯑꯩ ꯀꯦꯃꯦꯔꯥ ꯐ꯭ꯔꯦꯝ ꯐꯪꯅꯕ ꯖꯔꯅꯤꯁꯦ ꯀꯃꯥꯏꯅ ꯍꯧꯈꯤ ꯗꯣꯛꯇꯔ ꯏꯟꯗꯤꯕꯔ ꯃꯈꯥꯗ ꯃꯇꯧ ꯀꯔꯝ ꯂꯥꯛꯈꯤ ꯀꯅꯥꯅ ꯔꯤꯀꯃꯦꯟ ꯇꯧꯔꯛꯈꯤ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯍꯣꯏ ꯑꯩ ꯍꯥꯏꯗꯤ ꯑꯍꯥꯟꯕꯗ ꯑꯩ ꯆꯍꯤ 2 ꯐꯥꯔꯦꯀꯣ ꯑꯩ ꯂꯨꯍꯣꯡꯉꯩꯁꯦ ꯑꯗ ꯁꯨꯝ ꯑꯉꯥꯡꯁꯦ ꯌꯥꯎꯗꯕ ꯑꯗꯨꯝ ꯑꯇꯣꯞꯄ ꯗꯣꯛꯇꯔ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯇꯥꯟꯅꯕꯗꯤ ꯃꯌꯥꯝ ꯇꯥꯟꯅꯩ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯆꯥꯟꯅꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯩꯈꯣꯏꯅ ꯌꯦꯡꯉꯨꯕꯗꯨꯗ ꯑꯉꯥꯡꯁꯦ ꯑꯣꯏꯕ ꯁꯨꯝ ꯉꯝꯗꯦꯕ ꯑꯗꯣ ꯗꯥ ꯄ꯭ꯔꯀꯥꯁꯅ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯁꯥꯔ ꯃꯔꯛꯇ ꯑꯩ ꯑꯗꯨꯒꯤ ꯃꯃꯥꯡꯗꯁꯨ ꯁꯥꯔꯒꯤ ꯏꯆꯥꯒꯤ ꯕꯥꯔꯗꯦꯗ ꯑꯩ ꯏꯁꯩ ꯁꯛꯄ ꯆꯠꯂꯦ ꯑꯗꯨꯗꯒꯤ ꯁꯥꯔꯁꯨ ꯊꯦꯡꯅꯔꯦ ꯑꯗꯒꯤ ꯗꯥ ꯄ꯭ꯔꯀꯥꯁꯅꯁꯨ ꯁꯥꯔꯗ ꯑꯝꯇꯪ ꯁꯨꯃꯥꯏꯅ ꯇꯧꯁꯦ ꯈꯣꯠꯁꯦꯅ ꯑꯩꯈꯣꯏꯁꯨ ꯍꯥꯏꯗꯤ ꯃꯤꯅ ꯍꯥꯏꯔꯛꯄꯁꯤꯡꯗ ꯑꯩꯈꯣꯏꯁꯨ ꯗꯣꯛꯇꯔꯒꯤ ꯃꯔꯝꯗ ꯈꯪꯕ ꯅꯠꯇꯕꯅꯤ나 ꯃꯤꯅ ꯁꯤ ꯐꯩ ꯆꯠꯂꯨ ꯍꯥꯏꯕꯗꯣ ꯉꯥꯛꯇꯅꯦꯕ ꯑꯩꯈꯣꯏꯁꯨ ꯆꯠꯂꯤꯁꯦ ꯑꯗ ꯗꯥ ꯄ꯭ꯔꯀꯥꯁꯅ ꯁꯥꯔꯗ ꯑꯝꯇꯪ ꯀꯩꯅꯣ ꯇꯧꯁꯦ ꯈꯣꯠꯁꯦ ꯍꯥꯏꯕꯗꯤ ꯁꯥꯔ ꯃꯅꯥꯛꯇ ꯆꯠꯂꯦ ꯃꯥꯅꯦ ꯗꯥ ꯄ꯭ꯔꯀꯥꯁꯁꯦ ꯐꯨꯜ ꯀ꯭ꯔꯦꯗꯤꯠ ꯄꯤꯕ ꯌꯥꯔꯕꯅꯦ ꯍꯥꯏꯗꯤ ꯗꯥ ꯄ꯭ꯔꯀꯥꯁꯀꯤ ꯃꯇꯦꯡꯗꯒꯤꯅꯦꯕ
ꯑꯗꯩ ꯗꯥ ꯄ꯭ꯔꯀꯥꯁꯅ ꯑꯗꯨꯝ ꯃꯇꯝꯁꯨ ꯁꯤꯟꯕꯤꯔꯒ ꯍꯥꯏꯗꯤ ꯌꯥꯝ ꯏꯋꯥ ꯋꯥꯗꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯌꯦꯡꯕ ꯁꯥꯔꯗ ꯍꯧꯈꯤꯕꯅꯦ ꯃꯈꯥ ꯇꯥꯕ ꯁꯄꯣꯔꯠꯄꯨꯗꯤ ꯍꯥꯏꯗꯤ ꯗꯥ ꯄ꯭ꯔꯀꯥꯁꯁꯤ ꯖꯁ ꯃꯃꯥꯏ ꯂꯩꯕꯤꯔꯝꯕꯩ ꯋꯥꯅꯤ ꯃꯥꯅꯦ, ꯄꯨꯟꯁꯤꯒꯤ ꯃꯥꯅꯦ. ꯃꯃꯥꯏꯁꯦ ꯃꯈꯥ ꯇꯥꯕ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯗꯨ ꯗꯣꯛꯇꯔ ꯑꯗꯨꯁꯨ ꯂꯧꯈꯤꯕꯅꯤ ꯍꯣꯏ ꯑꯗꯨꯁꯨ ꯌꯥꯝ ꯊꯥꯖꯔꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯊꯥ ꯑꯃ ꯑꯍꯥꯟꯕ ꯊꯥꯁꯦ ꯁꯥꯔꯅ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯕꯤꯔꯦꯀꯣ ꯑꯗꯨꯁꯨ ꯌꯥꯝ ꯇꯦꯟꯕ ꯃꯇꯝꯗ 15 days ꯃꯨꯛꯇꯪ ꯑꯣꯏꯔꯒꯅꯤ ꯁꯥꯔ ꯑꯩꯅ ꯂꯥꯛꯄꯗꯣ ꯑꯗꯨꯒꯤ 15 days ꯁꯤꯗ ꯁꯥꯔꯅ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯕꯤꯔꯒ next month ꯄ꯭ꯂꯥꯟ ꯇꯧꯕꯅꯦꯕ ꯑꯗꯣ ꯑꯗꯨꯝ ꯑꯣꯏꯔꯦ ꯑꯗꯨꯁꯨ ꯑꯩꯒꯤ ꯁꯤꯜꯆꯔꯗ ꯆꯠꯂꯦ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯀꯥꯊꯣꯛ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯊꯥꯖꯔꯨꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯥꯔꯅ ꯄꯤꯕ ꯗꯦꯠꯁꯦ ꯗꯦꯠ 14 ꯄꯤꯀꯣ ꯁꯥꯔꯅ ꯖꯅꯋꯥꯔꯤ 14 ꯁꯤꯗ ꯂꯥꯛꯎ ꯍꯥꯏꯌꯦꯀꯣ ꯖꯅꯋꯥꯔꯤ 14 ꯁꯤꯗ ꯀꯟꯁꯦꯞ ꯑꯣꯏꯁꯦ ꯈꯪꯕꯅꯦ ꯆꯞ ꯆꯥꯅ ꯁꯥꯔꯅ ꯍꯦꯛ ꯄꯤꯕ ꯗꯦꯠꯁꯦ ꯑꯗꯣ ꯑꯩ ꯁꯤꯜꯆꯔꯗ ꯍꯦꯜꯂꯛꯄ ꯗ꯭ꯔꯦꯁ ꯍꯣꯡꯗꯦ ꯁꯥꯔꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯄꯅꯦꯕ ꯃꯥꯅꯦ ꯁꯥꯔ ꯃꯣꯏ ꯃꯆꯥꯅꯤꯀꯣ ꯁꯥꯔꯅ ꯍꯥꯏꯗꯤ ꯍꯣꯠꯅꯕꯤꯗꯦ ꯑꯗꯒꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯍꯦꯛ ꯑꯩ ꯀꯟꯁꯦꯞ ꯑꯣꯏꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯗ ꯍꯥꯏꯇꯥꯔꯦ ꯁꯥꯔꯅ ꯐꯖꯅ ꯍꯣꯠꯅꯕꯤ ꯆꯦꯛꯁꯤꯟꯅ ꯑꯗꯣ ꯁꯥꯔ ꯀꯔꯤ ꯀꯔꯤ ꯆꯦꯂꯦꯟꯖꯦꯁ ꯍꯥꯏꯗꯤ ꯁꯨꯔꯃꯥꯒꯤ ꯀꯦꯁꯁꯤꯒꯤ ꯃꯇꯥꯡꯗ ꯁꯨꯝ ꯊꯝꯕꯤꯕ ꯌꯥꯕ ꯃꯌꯥꯝꯗ ꯀꯔꯤ ꯀꯔꯤ ꯇꯦꯟꯇꯛꯄ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯑꯣꯏꯈꯤꯕꯁꯤꯗꯤ ꯍꯣꯏ ꯌꯥꯝ ꯊꯨꯅ ꯑꯗꯨꯝ ꯏꯐꯦꯛꯇꯤꯕ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯊꯨꯅ ꯄꯥꯜꯂꯦ ꯍꯣꯔꯃꯣꯟꯁꯨ ꯌꯥꯝꯅ ꯅꯦꯝꯕꯤꯅꯦ ꯑꯩꯒꯤꯗꯤ ꯑꯗ ꯃꯥꯒꯤ ꯑꯦꯛꯁꯨ ꯀꯥ ꯍꯦꯟꯅ ꯐꯖꯕ ꯅꯠꯇꯦ ꯑꯗꯣ ꯑꯩꯅ ꯑꯗꯨꯝ ꯁꯦꯝꯃꯦ ꯈꯔ ꯁꯥꯔꯅ. ꯑꯗꯨ ꯁꯦꯝꯃꯒ ꯃꯥ ꯑꯣꯏꯈ꯭ꯔꯦ ꯑꯅꯤ ꯇ꯭ꯋꯤꯟꯁ ꯑꯣꯏꯔꯦ ꯑꯍꯥꯟꯕ ꯍꯧꯔꯛꯄꯁꯤꯗꯁꯨ ꯃꯥꯒꯤ ꯈꯤꯇꯪ ꯑꯉꯥꯡ ꯈꯥꯎ ꯃꯥꯒꯤ ꯎꯁꯦꯟꯅꯐꯝꯁꯦ ꯁꯦꯄꯔꯦꯁꯟ ꯂꯩꯗꯅ ꯑꯗꯨꯁꯨ ꯈꯔ ꯐꯤꯕꯝ ꯁꯣꯛꯏ ꯑꯗꯩ ꯍꯤꯗꯥꯛ ꯀꯥꯞꯇꯅ ꯈꯣꯠꯇꯅ ꯍꯣꯠꯅꯔꯦ ꯑꯗꯒꯤ ꯑꯃꯨꯛ ꯊꯥ 3 ꯀꯨꯏꯗ꯭ꯔꯤꯉꯩ ꯊꯥ ꯑꯃꯒꯤ ꯃꯃꯥꯡꯗ ꯃꯥꯁꯦ ꯑꯃꯨꯛ ꯄꯨꯛꯁꯤ ꯌꯦꯛꯈꯠꯂꯛꯄꯗꯒꯤ ꯇ꯭ꯋꯤꯟꯁ ꯑꯣꯏꯕꯅꯤꯅ ꯑꯩ ꯃꯉꯣꯟꯗ ꯍꯥꯏ ꯁꯨꯃꯥꯏꯅꯁꯦ ꯊꯥꯎ ꯁꯨꯗꯧ ꯃꯥꯟꯗꯦꯅ ꯑꯗꯣ ꯁꯨꯗꯦ ꯑꯉꯥꯡ ꯑꯅꯤ ꯄꯣꯛꯏꯁꯦ ꯊꯥ ꯁꯨꯗꯕ ꯉꯥꯛꯇꯅꯤ ꯁꯨꯗ꯭ꯔꯒꯁꯨ ꯍꯧꯖꯤꯛ ꯀꯔꯤꯝ ꯇꯧꯗ꯭ꯔꯦ ꯃꯄꯨꯡ ꯐꯥꯔꯦ ꯀꯩꯅꯣ ꯀꯩꯝ ꯇꯧꯗꯦ ꯌꯦꯡꯕꯗꯗꯤ ꯈꯪꯗꯦ ꯁꯤꯁꯨ ꯃꯅꯥꯇꯣꯟ ꯃꯃꯤꯠ ꯃꯅꯥ ꯂꯣꯏ ꯄꯥꯜꯂꯦ ꯅꯥꯀꯣꯛꯄ ꯐꯥꯎ ꯍꯩꯔꯦ ꯃꯄꯨꯡ ꯐꯥꯔꯦ ꯁꯤꯗ ꯑꯩꯅ ꯃꯦꯖꯤꯛ ꯈꯔ ꯇꯧꯒꯦ ꯍꯥꯏꯇꯥꯔꯦ ꯍꯤꯗꯥꯛ ꯈꯔ ꯀꯥꯞꯁꯜꯂ ꯈꯣꯠꯂ ꯇꯧꯔꯒ ꯑꯗꯨ ꯇꯧꯔꯒ ꯑꯣꯛꯁꯤꯖꯦꯟꯕꯨ ꯀꯩꯝ ꯍꯥꯞꯈꯤꯗꯦ ꯀꯩꯝ ꯍꯥꯞꯇꯦ ꯑꯍꯥꯟꯕ ꯅꯨꯃꯤꯠꯇꯣ ꯑꯃꯨꯛꯇꯪ ꯉꯥꯛꯇꯪ ꯍꯥꯞꯄꯝꯃꯦ ꯄꯣꯛꯄ ꯅꯨꯃꯤꯠꯇꯣ ꯈꯛꯇꯪꯅꯦ ꯑꯗꯨꯒꯤ ꯅꯣꯡꯉꯥꯜꯂ ꯑꯗꯨꯝ ꯀꯩꯝ ꯇꯧꯈꯤꯗ꯭ꯔꯦ ꯌꯥꯝꯅ ꯏꯁꯣꯔꯅꯁꯨ ꯆꯥꯟꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯕꯕꯥꯒꯤ ꯕꯣꯔꯗꯒꯤ ꯑꯩ ꯕꯕꯥꯁꯨ ꯏꯟꯐꯔꯇꯤꯂꯤꯇꯤ ꯂꯥꯏꯟꯗꯗꯤ ꯃꯅꯤꯄꯨꯔꯒꯤ ꯇꯣꯞ ꯑꯣꯏꯔꯝꯃꯤꯅꯤ ꯑꯗꯒꯤ ꯕꯕꯥꯒꯤ ꯂꯨꯆꯤꯡ ꯃꯈꯥꯗ ꯍꯥꯏꯇꯥꯔꯦ ꯃꯥꯅꯦ ꯂꯨꯆꯤꯡ ꯃꯈꯥꯗ ꯑꯩꯅ ꯁꯨꯝ ꯏꯟꯅꯖꯔꯒ ꯁꯨꯃꯥꯏꯅ ꯇꯧꯖꯔꯛꯄꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯌꯥꯝꯕꯅ ꯑꯉꯥꯡ ꯑꯣꯏꯗꯕꯁꯤꯡꯁꯦ ꯑꯩꯅ ꯕꯕꯥꯒꯤ ꯕꯣꯔꯗꯒꯤ ꯏꯁꯣꯔꯅ ꯆꯥꯟꯕꯤꯗꯅ ꯑꯩ ꯃꯇꯦꯡ ꯐꯅꯌꯥꯝ ꯄꯥꯡꯕ ꯉꯝꯖꯈ꯭ꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ IVFꯀꯤ ꯑꯣꯏꯅ ꯁꯨꯔꯃꯥꯗꯤ ꯅꯣꯔꯃꯦꯜꯅꯤ ꯃꯥ ꯅꯣꯔꯃꯦꯜ ꯇꯧꯔꯒ ꯑꯩꯅ ꯃꯦꯖꯤꯛ ꯈꯔ ꯇꯧꯁꯟꯈ꯭ꯔꯒ ꯊꯥꯖꯗꯦ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯇꯁꯦꯡꯕꯒꯤꯗꯤ ꯑꯩꯁꯨ ꯍꯥꯏꯗꯤ ꯁꯨꯝ ꯑꯣꯏꯔꯛꯇꯕꯅꯤꯅ IOIꯒꯨꯝꯕ IVFꯀꯨꯝꯕ ꯇꯧꯒꯗ꯭ꯔꯥ ꯀꯥꯏꯅ ꯋꯥꯈꯜꯁꯤꯗ ꯗꯥ ꯄ꯭ꯔꯀꯥꯁꯀ ꯍꯥꯏꯅꯔꯒꯁꯨ ꯂꯥꯛꯑꯦꯕ ꯍꯥꯏꯗꯤ ꯁꯥꯔꯅ IOIꯒꯨꯝꯕ IVFꯀꯨꯝꯕ ꯇꯧꯔꯗꯤ ꯁꯥꯔꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯦꯁꯤꯌꯦꯂꯤꯁ ꯑꯣꯏꯕꯗꯣ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯍꯥꯏꯅꯔꯕꯅꯤꯅ ꯁꯥꯔꯗ ꯑꯣꯏꯅ ꯇꯧꯔꯒꯦ ꯈꯜꯂꯒ ꯑꯗꯨꯃꯥꯏꯅ ꯂꯥꯛꯈꯤꯕꯅꯦ ꯑꯗꯨ ꯁꯥꯔꯅ ꯅꯣꯔꯃꯦꯜꯗ ꯇꯧꯁꯤ ꯍꯥꯏꯌꯦ ꯑꯗꯨꯗꯣ ꯌꯦꯡꯁꯤ only 1 month ꯍꯥꯏꯁꯦ ꯑꯗꯨꯝ ꯑꯍꯥꯟꯕ ꯇ꯭ꯔꯥꯏꯗꯅꯦ ꯑꯍꯥꯟꯕ ꯄ꯭ꯂꯥꯟ ꯇꯧꯕꯗ ꯑꯗꯨ ꯑꯗꯣ ꯗꯣꯛꯇꯔꯗ ꯌꯥꯝ ꯍꯪꯉꯦ ꯑꯩꯈꯣꯏꯁꯨ ꯍꯥꯏꯗꯤ ꯗꯥ ꯄ꯭ꯔꯀꯥꯁ ꯍꯣꯏ ꯑꯗꯩꯗꯤ ꯏꯆꯜ ꯁꯨꯔꯃꯥ ꯍꯣꯏ ꯑꯩꯈꯣꯏ ꯄꯨꯜꯂꯤꯁꯦ ꯀꯩꯝꯇꯒꯤ ꯅꯠꯇꯦ ꯑꯩ ꯄ꯭ꯂꯦꯠꯐꯣꯝ ꯂꯩꯕ ꯉꯥꯛꯇꯒꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯏꯁꯩꯁꯨ ꯄꯥꯝꯖꯩ ꯏꯁꯩꯁꯨ ꯉꯥꯎꯖꯩ ꯍꯥꯏꯇꯥꯔꯦ ꯁꯥꯔꯦꯒꯃꯥ ꯀꯩꯅꯣ ꯈꯪꯗ꯭ꯔꯒꯁꯨ ꯏꯁꯩ ꯇꯥꯔꯀꯥꯟꯗ ꯃꯪꯕꯁꯦ ꯌꯥꯝ ꯍꯩꯖꯩ ꯍꯥꯏꯇꯥꯔꯦ ꯏꯆꯟꯒꯤꯁꯨ ꯑꯗꯩ ꯗꯥ ꯄ꯭ꯔꯀꯥꯁ ꯍꯣꯏ ꯏꯁꯩꯁꯨ ꯑꯩꯈꯣꯏ ꯉꯜꯂꯤꯉꯩꯗꯩ ꯍꯧꯅ ꯇꯥꯖꯔꯛꯏ ꯑꯗꯣ ꯏꯆꯜꯒꯤꯗꯤ ꯂꯥꯏꯐ ꯂꯥꯏꯟ ꯑꯗꯩꯗꯤ ꯃꯥꯒꯤꯁꯨ ꯍꯣꯕꯤ ꯑꯣꯏꯅ ꯂꯩꯖꯔꯤꯕ ꯏꯁꯩ ꯉꯪꯕ ꯈꯣꯠꯄꯁꯤꯕꯨ ꯍꯧꯖꯤꯛꯀꯤ ꯁꯤꯒꯤ ꯄꯦꯔꯠꯁꯤꯗ ꯏꯁꯩ ꯁꯛꯄ ꯌꯥꯕ꯭ꯔꯥ ꯑꯗꯨꯒ ꯊꯥ ꯀꯌꯥꯒꯤ ꯃꯇꯨꯡꯗ ꯃꯥꯁꯦ ꯐꯤꯠ ꯑꯣꯏꯅ ꯍꯥꯏ ꯈꯜꯂꯒ ꯀꯝꯄ꯭ꯂꯤꯠꯂꯤ ꯑꯣꯏꯕ ꯄꯔꯐꯣꯔꯃꯦꯟꯁ ꯄꯤꯕ ꯉꯝꯅꯤ ꯑꯗꯣ ꯃꯔꯛꯇ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯗ ꯑꯩ ꯈꯟꯅꯒꯤ ꯁꯨꯔꯃꯥꯒ ꯑꯩꯅ ꯆꯩꯔꯤꯅꯦ ꯑꯩꯅ ꯃꯉꯣꯟꯗ ꯅꯪ ꯇꯧꯅꯨ ꯑꯗꯣ ꯁꯥꯔꯅ ꯆꯦꯛꯁꯤꯟꯃꯟꯕꯗꯒꯤꯗꯤ ꯀꯩꯝꯗꯤ ꯑꯁ ꯅꯥꯎꯐꯝꯁꯦ ꯃꯥꯏ ꯑꯍꯥꯟꯕꯗ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯉꯁꯥꯏ ꯍꯧꯔꯛꯄꯗ ꯇꯠꯈꯤ ꯍꯥꯏꯕꯗꯣ ꯆꯤꯜꯗ꯭ꯔꯦꯟ ꯍꯣꯝꯗꯒ ꯏꯁꯩꯒ ꯁꯛꯃꯤꯟꯅꯔꯨꯕꯅꯦ ꯑꯗꯨꯗ ꯅꯠꯇꯦ ꯑꯗꯨꯗꯤ ꯑꯩꯒꯤ ꯐꯪꯁꯟꯗꯁꯨ ꯑꯩꯅ ꯆꯧꯀꯤ ꯐꯝꯃꯨ ꯑꯣꯏꯅ ꯊꯥꯡꯖꯜꯂꯦ ꯐꯝꯕꯨ ꯌꯥꯗꯦ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯦꯅꯦ ꯅꯥꯎꯐꯝꯗꯤ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗꯤ ꯃꯥꯏ ꯅꯥꯎꯐꯝꯗꯤ ꯃꯈꯥ ꯆꯠꯊꯔ ꯂꯩꯔꯕꯅꯦꯕ ꯑꯉꯥꯡ ꯈꯣꯡ ꯃꯆꯤꯟ ꯊꯦꯡꯉꯒ ꯑꯩꯈꯣꯏ ꯅꯪ ꯆꯦꯛꯁꯤꯜꯂꯨꯅꯦ ꯌꯥꯔꯣꯏꯅꯦ ꯑꯗꯣ ꯑꯁ ꯑꯩꯅ ꯆꯧꯀꯤ ꯊꯥꯡꯖꯜꯂꯅꯤꯀꯣ ꯊꯣꯏꯒꯤ ꯐꯝꯃꯨꯒ ꯌꯥꯕꯖꯥꯠ ꯅꯠꯇꯦ ꯑꯗꯩ ꯅꯣꯡꯉꯥꯜꯂ ꯂꯥꯛꯑꯒ ꯑꯩ ꯑꯃꯨꯛ ꯆꯩꯔꯦ ꯑꯃꯨꯛ ꯑꯩ ꯅꯉꯣꯟꯗ ꯌꯥꯝ ꯐꯖꯅ ꯍꯥꯏꯔꯒ ꯀꯩꯒꯤꯅꯣ ꯇꯧꯋꯦ ꯑꯗꯨꯗꯤ ꯑꯗꯨ ꯁꯨꯃꯥꯏꯅ ꯍꯣꯠꯅꯔꯒ ꯍꯥꯏꯕꯗꯤ ꯃꯥꯁꯨ ꯍꯣꯏ ꯌꯥꯝꯅ ꯊꯤꯅ ꯗꯤꯚꯣꯇꯦꯠ ꯇꯧꯈꯤ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯑꯩꯅ ꯍꯥꯏꯕ ꯇꯥꯕꯤꯒꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯕꯨ ꯁꯣꯏꯗ꯭ꯔꯤꯁꯤꯅꯤ ꯑꯗꯨꯒ ꯑꯦꯁ ꯑꯗꯨ ꯃꯌꯥꯝ ꯇꯧꯅꯈ꯭ꯔꯦ ꯅꯪꯕꯨ ꯌꯥꯎꯈ꯭ꯔꯖꯥꯠꯅꯤ ꯑꯩꯅ ꯐꯍꯟꯅꯤꯡꯕꯗꯣ ꯑꯗꯨꯕꯨ ꯆꯤꯟꯅ ꯀꯩꯁꯨꯕꯨꯗꯤ ꯇꯧꯈꯤꯗ꯭ꯔꯦ ꯑꯉꯥꯡ ꯑꯅꯤꯃꯛ ꯂꯣꯏꯅꯃꯛ
ꯑꯐꯥꯎ ꯉꯥꯛꯇ ꯑꯣꯏꯔꯅꯤ ꯍꯧꯖꯤꯛ ꯃꯄꯥ ꯃꯃꯥ ꯐꯖꯅ ꯁꯦꯕꯥ ꯇꯧꯔꯅꯤ ꯃꯃꯤꯡꯒꯗꯤ ꯊꯣꯜꯂꯕ꯭ꯔꯥ ꯁꯨꯔꯃꯥ ꯀꯃꯥꯏꯅ ꯇꯧꯏ ꯏꯆꯥ ꯑꯅꯤꯁꯦ ꯃꯃꯤꯡꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯃꯤꯡ ꯊꯣꯟꯗꯣꯏ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯑꯩꯁꯦ ꯑꯉꯥꯡꯁꯦ ꯎꯅꯗ꯭ꯔꯤꯉꯩꯗꯒꯤ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯃꯪꯗ ꯀꯩꯗ ꯁꯨꯝ ꯀꯩꯅꯣꯅꯁꯨ ꯏꯁꯣꯔꯅ ꯍꯣꯏ ꯃꯥꯅ ꯁꯨꯃꯥꯏꯅ ꯃꯃꯤꯡ ꯑꯃ ꯊꯣꯟꯕꯤꯌꯨ ꯈꯣꯠꯄꯤꯌꯨ ꯀꯥꯏꯅꯒ ꯑꯍꯜ ꯑꯃꯅꯒ ꯁꯨꯝ ꯍꯥꯏꯕꯤꯔꯝꯃꯦꯕꯀꯣ ꯑꯗꯨ ꯊꯣꯜꯂꯒ ꯏꯆꯥꯁꯦ ꯁꯨm ꯑꯐꯕ ꯑꯣꯏꯒꯗ꯭ꯔꯥ ꯀꯥꯏꯅꯁꯨ ꯑꯩꯅꯁꯨ ꯈꯟꯕꯗꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯦꯅꯥꯎꯟꯁ ꯇꯧꯕ ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯐꯦꯠ ꯁꯨꯝ ꯍꯣꯏ ꯌꯥꯏ ꯀꯩꯁꯨ ꯍꯥꯏꯗꯤ ꯀꯥꯏꯗꯦ ꯁꯣꯁꯇꯤꯗ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯉꯥꯡ ꯃꯃꯤꯡꯗꯣ ꯏꯔ ꯕꯥꯇꯣꯟ ꯇꯧꯋꯦ ꯍꯣꯏ ꯍꯧꯖꯤꯛ ꯑꯗꯣ ꯍꯌꯦꯡ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯐꯦꯃꯤꯂꯤꯅ ꯃꯃꯤꯡ ꯑꯃ ꯊꯣꯟꯖꯔꯒꯁꯨ ꯑꯩꯅ ꯄꯤꯔꯝꯕ ꯃꯃꯤꯡꯗꯨꯗꯤ ꯍꯥꯏꯔꯒꯦ ꯑꯗꯨꯝ ꯏꯆꯥ ꯅꯨꯄꯥ ꯑꯍꯟꯁꯤꯅ ꯄꯨꯀꯩ ꯑꯍꯟꯒꯤ ꯃꯃꯤꯡ ꯃꯌꯥꯝ ꯈꯪꯕꯤꯔꯣ ꯄꯨꯀꯩ ꯄꯨꯀꯩ ꯁꯜꯂꯣ ꯃꯤꯁꯇꯔ ꯁꯨꯔꯃꯥ ꯑꯦꯟ ꯃꯄꯥꯏ ꯃꯤꯡꯗꯣ ꯀꯥꯡꯕꯨꯖꯝ ꯖꯦꯝꯁ ꯌꯥꯝ ꯐꯖꯩꯅꯦ ꯅꯪꯒꯤ ꯊꯃꯣꯏ ꯀꯟꯃꯜꯂꯤꯗꯨꯒ ꯃꯥꯟꯅꯔꯦ ꯑꯅꯤꯁꯨꯕꯒꯤꯅ ꯂꯟꯒꯩ ꯂꯟꯒꯩ ꯄꯨꯀꯩ ꯁꯤꯗꯤ ꯄꯨꯔꯥ ꯗꯣꯛꯇꯔ ꯃꯤꯡꯁꯤꯗꯤ ꯗꯣꯛꯇꯔ ꯃꯩꯇꯩ ꯃꯤꯡ ꯉꯥꯛ ꯊꯣꯡꯈ꯭ꯔꯦ ꯗꯣꯛꯇꯔꯅꯗꯤ ꯃꯤꯡꯒꯗꯤ ꯁꯖꯦꯁ ꯇꯧꯕꯤꯔꯣ ꯑꯩꯗꯤ ꯁꯤꯗꯤ ꯃꯄꯥ ꯃꯃꯥꯅ ꯗꯤꯁꯤꯖꯟ ꯂꯦꯞꯆꯒꯗꯣꯏꯅꯣ ꯑꯩꯈꯣꯏ ꯌꯥꯎꯖꯗ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯁꯦꯝꯖꯕ ꯈꯛꯇꯅꯤ ꯉꯁꯥꯏ ꯗꯣꯛꯇꯔꯗ ꯉꯁꯥꯏ ꯑꯩꯈꯣꯏ ꯁꯤꯡꯒꯜ 316 ꯍꯪꯕꯤꯈꯤꯕꯗꯣ ꯑꯩꯈꯣꯏ ꯁꯨꯃꯥꯒꯤ ꯏꯁꯩꯁꯦ ꯄꯥꯎꯈꯨꯝ ꯇꯥꯈꯤꯗ꯭ꯔꯦ ꯃꯈꯨꯝ ꯇꯥꯈꯤꯗ꯭ꯔꯦ ꯀꯔꯝ ꯀꯥꯟꯗ ꯁꯛꯄ ꯌꯥꯒꯗꯒꯦ ꯊꯥ 5ꯒꯤ ꯃꯇꯨꯡꯗ ꯊꯥ 6 ꯃꯇꯨꯡꯗ ꯆꯍꯤꯒꯤ ꯃꯇꯨꯡꯗ ꯅꯪ ꯁꯤꯐꯥꯎ ꯂꯩꯌꯨ ꯃꯌꯥꯝꯗꯣ ꯁꯨꯝ ꯑꯣꯄꯟ ꯑꯣꯏꯍꯟꯁꯤ ꯍꯥꯏꯗꯤ ꯄꯕ꯭ꯂꯤꯛꯅꯗꯨ ꯅꯣꯏ ꯁꯤ ꯃꯦꯁꯦꯖ ꯅꯍꯥꯟꯃꯨꯛ ꯂꯥꯏꯐꯇ ꯁꯨꯃꯥꯏ ꯏꯁꯩ ꯁꯛꯄ ꯌꯥꯔꯅꯤ ꯍꯥꯏꯇꯥꯔꯦ ꯌꯥꯔꯦ ꯍꯧꯖꯤꯛꯇꯤ ꯊꯥꯗꯣꯔꯛꯑꯣ ꯃꯥꯒ ꯍꯦꯔꯣꯒꯁꯨ ꯆꯠꯃꯤꯟꯅꯒꯦ ꯍꯥꯏꯔꯅꯤ ꯑꯗꯣ ꯑꯉꯥꯡꯁꯦ ꯃꯣꯏ ꯄꯤꯛꯏꯕꯅꯤꯅ ꯍꯧꯖꯤꯛꯄꯨꯗꯤ ꯀꯩꯁꯨ ꯇꯧꯗꯦꯀꯣ ꯑꯍꯥꯟꯕꯒꯤ ꯊꯥ 3ꯁꯤꯃꯗꯤ ꯑꯉꯥꯡ ꯌꯥꯝ ꯀ꯭ꯔꯨꯁꯤꯌꯦꯜꯅꯦ ꯌꯥꯝ ꯅꯥꯒꯜꯂꯤ ꯈꯣꯠꯀꯜꯂꯤ ꯑꯗꯨꯅ ꯊꯥ 3ꯁꯤꯃꯗꯤ ꯈꯤꯇꯪ ꯑꯉꯥꯡꯒꯤꯗꯪ ꯑꯩꯈꯣꯏꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂꯕ ꯑꯗꯨꯒ ꯑꯗꯨ ꯍꯦꯟꯒꯠꯂꯛꯀꯥꯟꯗ ꯊꯥ 4-5 ꯁꯨꯖꯜꯂꯛꯑꯒꯗꯤ ꯑꯗꯨꯋꯥꯏꯗꯗꯤ ꯑꯉꯥꯡꯁꯦ ꯍꯥꯏꯕꯗꯤ ꯐꯖꯅ ꯁ꯭ꯇꯦꯕꯤꯂꯥꯏꯁ ꯑꯣꯏꯔꯀꯥꯟꯗꯗꯤ ꯑꯗꯩꯗꯤ ꯌꯥꯔꯦ ꯈꯔ ꯍꯧꯕ ꯌꯥꯔꯅꯤ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯁꯨꯔꯃꯥꯗ ꯍꯪꯅꯤꯡꯕ ꯑꯃ ꯂꯩꯌꯦ ꯁꯨꯔꯃꯥ ꯏꯆꯥꯅꯨꯄꯥ ꯑꯅꯤ ꯐꯪꯖꯕꯁꯦ ꯁꯦ ꯗꯥ ꯄ꯭ꯔꯀꯥꯁꯀꯤꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯏꯆꯥꯅꯨꯄꯥꯒ ꯏꯆꯥꯅꯨꯄꯤꯒꯅꯤ ꯃꯥꯒꯤ ꯐꯪꯉꯤꯁꯦ ꯃꯥꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯩ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯨꯔꯃꯥꯒꯤꯅ ꯍꯦꯟꯅ ꯂꯥꯏꯕꯛ ꯐꯩ ꯈꯟꯖꯒꯗꯣꯏꯁꯤꯅ ꯗꯣꯛꯇꯔ ꯏꯕꯔꯅ ꯑꯣꯀꯦ ꯑꯗꯨꯒꯤꯗꯃꯛꯇꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯑꯩꯅ ꯁꯨꯝ ꯍꯪꯖꯅꯤꯡꯉꯤꯁꯦ ꯑꯩꯅ ꯁꯨꯝ ꯐꯤꯜ ꯇꯧꯖꯕꯗ ꯁꯨꯔꯃꯥꯅ ꯍꯌꯦꯡ ꯊꯕꯛ ꯆꯠꯊꯣꯛꯄ ꯃꯇꯝꯗ ꯌꯦꯠꯇ ꯏꯆꯥꯅꯨꯄꯥ ꯑꯃ ꯑꯣꯏꯗ ꯏꯆꯥꯅꯨꯄꯥ ꯑꯃ ꯅꯣꯡꯃꯩ ꯑꯃꯃꯝ ꯄꯥꯏꯔꯒ ꯆꯠꯂꯒꯗꯤ ꯑꯗꯨꯅꯤ ꯑꯩ ꯁꯨꯝ ꯄꯦꯟꯊꯣꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯏꯆꯥꯅꯨꯄꯤꯒꯤ ꯑꯄꯥꯝꯕꯒꯗꯤ ꯂꯩꯔꯝꯕ꯭ꯔꯥ ꯀꯃꯥꯏ ꯇꯧꯏ ꯁꯦꯡꯅ ꯑꯗꯨꯝ ꯂꯩ ꯍꯥꯏꯕꯤꯌꯨ ꯍꯣꯏ ꯑꯩ ꯏꯆꯥꯅꯨꯄꯤ ꯑꯃ ꯌꯥꯎꯔꯒꯗꯤ ꯀꯥꯏꯅ ꯍꯣꯏ ꯈꯜꯂꯦ ꯍꯥꯏꯗꯤ ꯗꯣꯛꯇꯔꯗꯒꯗꯤ ꯍꯥꯏꯍꯧꯗ꯭ꯔꯕ꯭ꯔꯥ ꯑꯩꯅ ꯁꯥꯔꯗꯗꯤ ꯑꯩꯅꯁꯨ ꯌꯥꯝ ꯀꯟꯅ ꯍꯪꯖꯜꯂꯨꯗ꯭ꯔꯦ ꯍꯥꯏꯗꯤ ꯏꯆꯥ ꯑꯍꯥꯟꯕꯅꯤꯅ ꯑꯩꯗꯤ ꯑꯗꯨꯝ ꯑꯩ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯏꯆꯥꯗꯣ ꯑꯩꯗꯤ ꯅꯨꯄꯥ ꯑꯣꯏꯔꯁꯨ ꯅꯨꯄꯤ ꯑꯣꯏꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯩ ꯇ꯭ꯋꯤꯟꯁ ꯑꯣꯏꯕꯗ ꯅꯨꯄꯤ 2 ꯑꯣꯏꯔꯁꯨ ꯅꯠꯇ꯭ꯔꯒ ꯅꯨꯄꯥ 2 ꯑꯣꯏꯔꯁꯨ ꯅꯨꯄꯥ ꯅꯨꯄꯤ ꯑꯣꯏꯔꯁꯨ ꯉꯥꯏꯈꯣ ꯑꯗꯨꯅ ꯑꯃꯨꯛ ꯆꯍꯤ 1.5 2 ꯒꯦꯞ ꯄꯤꯔ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝ ꯋꯥꯕꯤꯔꯨꯅꯨ ꯑꯩꯈꯣꯏ ꯁꯨꯃꯥꯏ ꯏꯆꯟꯁꯦ ꯑꯉꯥꯡ ꯅꯨꯄꯥ 2 ꯐꯪꯉꯦ ꯑꯗꯨꯁꯨ ꯁꯨꯕꯣꯁꯇꯥꯗ ꯑꯗꯨꯁꯨ ꯗꯣꯛꯇꯔ ꯏꯟꯗꯕꯒꯤ ꯃꯈꯥꯗ ꯑꯗꯨꯅ ꯍꯧꯖꯤꯛ ꯏꯁꯩ ꯐꯖꯕ ꯇꯥꯕ ꯐꯪꯒꯅꯤ ꯃꯌꯥꯝ ꯔꯤꯚꯤꯌꯨ ꯀꯣꯟꯁꯔꯠ ꯇꯧꯔꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯁꯨꯔꯃꯥ ꯃꯌꯥꯝꯗ ꯍꯥꯏꯗꯤ ꯁꯨꯔꯃꯥꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯨꯔꯃꯥꯒꯤ ꯀꯣꯂꯦꯛ ꯃꯅꯨꯡꯗꯒꯤ ꯑꯥꯔꯇꯤꯁ ꯃꯌꯥꯝ ꯃꯅꯨꯡꯗꯒꯤ ꯂꯣꯏ ꯌꯦꯡꯕꯤꯔꯝꯒꯅꯤ ꯑꯌꯥꯝꯕꯅ ꯈꯪꯕꯤꯈꯤꯗꯣꯏꯅꯤ ꯌꯦꯡꯗ꯭ꯔꯃꯛꯁꯨ ꯈꯪꯒꯗꯣꯏꯅꯤ ꯁꯨꯔꯃꯥꯒꯤ ꯏꯆꯥꯅꯨꯄꯥ 2ꯒꯤ ꯁ꯭ꯋꯁꯇꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯈꯣꯏꯒꯤ ꯁ꯭ꯋꯁꯇꯤꯁꯦ ꯀꯔꯝ ꯀꯥꯟꯗ ꯇꯥꯅꯤ ꯁ꯭ꯋꯁꯇꯤꯁꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯗꯤꯁꯆꯥꯔꯖꯇꯤ ꯇꯧꯗ꯭ꯔꯤꯕ ꯑꯗꯣ ꯁꯥꯔꯅꯕꯨꯗꯤ ꯇꯧꯔꯅꯤ ꯍꯥꯏꯔꯦ ꯗꯤꯁꯆꯥꯔꯖ ꯇꯧꯔꯗ꯭ꯔꯥ ꯑꯁꯤ ꯇꯧꯔꯦ ꯑꯗꯣ ꯈꯤꯇꯪ ꯍꯥꯏꯗꯤ ꯑꯩꯁꯨ ꯏꯁꯥꯁꯦ ꯈꯤꯇꯪ ꯍꯥꯏꯗꯤ CS ꯇꯧꯕꯅꯤꯅ ꯈꯤꯇꯪ ꯀꯟꯈꯠꯂꯒ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯒ ꯇꯞꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯇꯧꯔꯒꯦ ꯌꯨꯝ ꯁꯦꯡꯉꯒ ꯍꯣꯏ ꯌꯨꯝ ꯁꯦꯡꯕ ꯂꯣꯏꯔꯒ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯇꯧꯔꯒꯦ ꯂꯩꯔꯗꯕꯅꯤ ꯀꯩꯗꯧꯔꯒꯦ ꯁꯤꯗꯗꯤ ꯄꯨꯀꯩ ꯂꯪꯒꯩ ꯂꯥꯛꯑꯕꯅꯤ ꯍꯦꯛꯇ ꯂꯩꯕ ꯌꯥꯔꯤꯁꯤꯗ ꯑꯗꯣ ꯑꯩꯅ ꯗꯣꯛꯇꯔ ꯏꯃꯥꯁꯦ ꯁꯨꯔꯃꯥꯒꯤꯗꯤ ꯃꯅꯦꯝꯕꯣꯛ ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯨꯔꯃꯥꯒꯤ ꯑꯄꯣꯛꯄꯤꯗꯤ ꯂꯩꯈꯤꯗꯕꯁꯦ ꯀꯔꯝꯕ ꯆꯍꯤꯗꯅꯣ ꯍꯣꯏ ꯆꯍꯤ 2 ꯐꯥꯔꯛꯀꯗꯧꯔꯦ ꯆꯍꯤ 2 ꯐꯥꯗꯣꯔꯦ ꯏꯃꯥꯒꯤꯁꯨ ꯑꯩꯈꯣꯏꯅꯁꯨ ꯍꯥꯏꯗꯤ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯗꯅ ꯍꯥꯏꯗꯤ ꯏꯃꯥꯒꯤ ꯍꯥꯏꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜ ꯑꯃ ꯂꯩꯕ ꯍꯥꯏꯁꯤ ꯇꯁꯦꯡꯅ ꯁꯦꯜꯒꯤ ꯑꯋꯥꯠꯄ ꯃꯌꯥꯝ ꯂꯥꯛꯑꯦ ꯃꯇꯝꯗꯨꯁꯨ ꯑꯩꯈꯣꯏꯅ ꯁꯨꯔꯃꯥꯒꯤ ꯅꯕꯨꯡ ꯑꯩꯈꯣꯏ ꯂꯩꯔꯤ ꯍꯥꯏꯔꯒ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯩ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁꯨꯔꯃꯥꯒꯤ ꯏꯃꯥ ꯁꯛꯅ ꯂꯩꯔꯤꯕꯤ ꯏꯅꯦꯝꯕꯣꯛ ꯍꯥꯏꯇꯥꯔꯦ ꯏꯅꯦꯝꯕꯣꯛꯁꯦ ꯑꯩꯅ ꯅꯨꯡꯁꯤꯅ ꯇꯥꯖꯕꯗ ꯃꯆꯥꯅꯨꯄꯤꯗꯧꯅ ꯂꯨꯅ ꯇꯧꯕꯤ ꯍꯥꯏ ꯏꯅꯦꯝꯕꯣꯛꯀꯤ ꯏꯃꯥꯗꯨꯒꯤ ꯍꯥꯏꯇꯥꯔꯦ ꯏꯃꯥ ꯏꯁꯨ ꯅꯨꯄꯥ 2 ꯐꯪꯕꯁꯦ ꯀꯔꯤ ꯐꯥꯎꯕꯤꯒꯦ ꯈꯪꯕꯤꯌꯨ ꯏꯁꯨ ꯅꯨꯄꯥ 2 ꯐꯪꯕꯁꯦ ꯑꯩꯅ ꯅꯨꯄꯥ 2 ꯄꯣꯛꯑꯦ ꯇ꯭ꯋꯤꯟꯁꯅꯦꯅ ꯍꯥꯏ ꯇ꯭ꯋꯤꯟꯁꯅꯦꯕꯨꯗꯤ ꯍꯥꯟꯅꯁꯨ ꯍꯥꯏꯔꯦꯀꯣ ꯑꯗ ꯑꯩ ꯋꯥꯈꯜꯗ ꯑꯩꯅ ꯈꯜꯂꯦꯕ
ꯃꯥꯗꯤ ꯃꯃꯥ ꯅꯨꯄꯥ ꯅꯨꯄꯤ ꯑꯣꯏꯔꯗꯤ ꯐꯅꯤ ꯑꯩꯅ ꯑꯁ ꯑꯩꯒꯤ ꯅꯨꯄꯥ ꯉꯥꯛꯇ ꯑꯣꯏꯔꯁꯨ ꯁꯤꯅꯦꯕ ꯑꯗꯣ ꯐꯔꯦ ꯅꯨꯄꯥꯅꯤꯅꯦ ꯍꯥꯏꯕꯁꯦ ꯑꯩꯅ ꯌꯧꯔꯛꯄꯁꯤꯗ ꯅꯨꯃꯤꯠꯁꯤꯁꯨ ꯁꯥꯔꯒꯗꯤ ꯍꯥꯏꯅꯕꯁꯦ ꯗꯦꯠ 7ꯁꯤꯗ ꯇꯧꯁꯦ ꯍꯥꯏꯅꯕ 5ꯁꯤꯗ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯌꯨꯝ ꯆꯠꯂꯨꯈꯤꯒꯦꯅ ꯍꯥꯏꯗꯕꯅꯦꯕ ꯅꯨꯃꯤꯠꯁꯦ ꯀꯅꯥꯝ ꯂꯩꯍꯧꯗꯕꯅꯦꯕ ꯑꯣꯡꯂꯤ ꯃꯥ ꯏꯆꯥ ꯅꯨꯄꯥꯁꯨ ꯃꯕꯥꯅꯤ ꯈꯛ ꯂꯩꯍꯧꯕꯅꯦꯕ ꯏꯃꯥꯅ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅꯅꯦ ꯁꯨꯃꯥꯏꯅ ꯐꯣꯟꯗꯨꯗ ꯁꯨꯃꯥꯏꯅ ꯑꯩ ꯗꯣꯛꯇꯔ ꯗꯦꯠ 7 ꯊꯥꯔꯦ ꯑꯗꯨꯅꯦ ꯑꯗꯨ ꯅꯪꯗꯨ ꯃꯥꯟꯗꯦ ꯁꯤꯌꯦꯁ ꯇꯧꯕ ꯅꯨꯃꯤꯠꯁꯤꯁꯨ ꯁꯥꯔꯒꯤ ꯀ꯭ꯔꯦꯗꯤꯠ ꯌꯥꯝ ꯂꯩꯀꯣ ꯁꯥꯔꯅ ꯉꯥꯏꯕꯤꯔ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯈꯛꯇꯅꯦꯕ ꯑꯩꯈꯣꯏ ꯃꯥꯁꯨ ꯌꯨꯝꯗ ꯍꯥꯏꯊꯒꯦꯕ ꯑꯗ ꯄꯨꯡ ꯃꯌꯥꯝꯁꯨ ꯍꯧꯖꯤꯛ ꯂꯣꯛꯑꯒ ꯇꯝꯕ ꯍꯣꯏ ꯉꯥꯛꯇꯪꯗꯨꯗꯗꯤ ꯏꯃꯔꯖꯦꯟꯁꯤ ꯑꯗꯨꯝ ꯑꯣꯏꯔꯕꯅꯦꯕ ꯕ꯭ꯂꯤডিꯡ ꯇꯧꯔꯛꯄꯗꯣ ꯑꯗꯨꯁꯨ ꯑꯩꯒ ꯊꯣꯛꯈ꯭ꯔꯀꯥꯟꯗ ꯑꯗꯩ ꯑꯩꯅ ꯑꯩꯒꯤ ꯌꯨꯝꯁꯦ ꯍꯦꯛ ꯌꯧꯕꯩ ꯊꯣꯡꯁꯦ ꯀꯥꯟꯁꯤꯜꯂꯛꯄꯗ ꯏꯆꯥꯅꯨꯄꯥꯁꯤꯅ ꯐꯣꯟ ꯇꯧꯔꯛꯄꯅꯦꯕ ꯃꯃꯥ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯃꯥ ꯁꯨꯃꯥꯏꯅ ꯇꯧꯔꯛꯑꯦ ꯈꯤꯇꯪ ꯕ꯭ꯂꯤডিꯡ ꯇꯧꯔꯛꯑꯦ ꯑꯗꯨꯏꯗꯨꯅ ꯁꯥꯔꯅ ꯄꯨꯡ 1 ꯑꯗꯨꯋꯥꯏ ꯇꯧꯗꯧ ꯃꯥꯜꯂꯦ ꯄꯨꯡ 1ꯒ ꯑꯩꯁꯦ ꯑꯩꯈꯣꯏꯗꯤ ꯄꯨꯡ 1ꯅꯦ ꯍꯥꯏꯔꯒ ꯄꯨꯡ 1ꯒ ꯁꯥꯔꯗꯤ ꯉꯥꯏꯕꯤ ꯂꯩꯔꯝꯃꯦ ꯃꯅꯨꯡꯗ ꯃꯃꯥ ꯂꯥꯛꯑꯒꯦ ꯑꯗꯨꯗꯤꯅ ꯑꯩꯁꯨ ꯐꯠ ꯂꯥꯎꯅ ꯃꯥꯏ ꯂꯩꯔꯒ ꯌꯨꯝꯁꯤꯗꯒꯤ ꯀꯨꯏꯁꯨ ꯀꯨꯏꯔꯦ ꯌꯨꯝꯗꯣ ꯂꯥꯏꯅꯤꯡꯊꯧ ꯀꯩꯀꯥꯁꯨ ꯗꯨꯛ ꯊꯥꯗꯕ ꯀꯨꯏꯔꯦ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯩꯈꯣꯏ ꯂꯣꯏ ꯊꯣꯛꯂꯛꯑꯕꯅꯤꯅ ꯕꯕꯥ ꯈꯛꯇꯪ ꯂꯩꯍꯧꯕꯅꯤꯅ ꯑꯗꯩꯗ ꯑꯩꯅ ꯂꯥꯏꯅꯤꯡꯊꯧꯁꯤꯗꯪ ꯑꯩꯅ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯀꯩ ꯀꯔꯥ ꯂꯩꯁꯤꯡꯗꯣ ꯈꯤꯇꯪ ꯋꯥꯏ ꯂꯩꯊꯣꯛ ꯇꯧꯔꯒ ꯁꯦꯡꯇꯣꯛꯑꯝꯕ ꯗꯨꯛꯁꯤ ꯊꯥꯔꯝꯃ ꯑꯩꯁꯦ ꯆꯦꯜꯂꯛꯄꯅꯦꯕ ꯑꯃꯨꯛ ꯍꯥꯏꯒꯠꯂꯛꯄꯅꯦꯕ ꯄꯨꯡꯁꯦ 11:30ꯃꯨꯛꯇꯤ ꯇꯥꯔꯦꯀꯣ ꯑꯗꯨꯒꯗꯤ ꯑꯩꯅ ꯁꯤ ꯌꯧꯕꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒꯦꯅ ꯍꯥꯏꯁꯤꯗ ꯑꯁ ꯅꯨꯄꯥ 2 ꯄꯣꯛ ꯂꯣꯏꯔꯦ ꯍꯥꯏꯔꯛꯄꯅꯦ ꯑꯁ ꯑꯗꯩꯗ ꯑꯩꯅ ꯅꯨꯡꯉꯥꯏꯕꯁꯦ ꯌꯥꯝꯁꯨ ꯊꯨꯏ ꯈꯪꯉꯣ ꯍꯥꯏꯗꯤ ꯏꯁꯥ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯏꯌꯦꯕ ꯑꯗꯣ ꯗꯣꯛꯇꯔꯗꯤ ꯑꯉꯥꯡꯁꯦ ꯅꯨꯄꯥ ꯑꯣꯏꯗꯣꯔꯦ ꯍꯥꯏꯁꯤ ꯗꯣꯛꯇꯔꯗꯤ ꯉꯟꯇꯥ ꯈꯪꯉꯝꯗꯣꯏꯅꯦ ꯍꯥꯏꯗꯣꯛꯄ꯭ꯔꯥ ꯍꯥꯏꯗꯣꯛꯇꯕ꯭ꯔꯥ ꯁꯤꯁꯤꯃꯛꯇ ꯑꯩ ꯍꯩꯗꯣꯛꯆꯦ ꯑꯗꯨꯕꯨ ꯍꯥꯏꯗꯣꯛꯇꯦ ꯁꯥꯔꯅ ꯍꯣꯏ ꯌꯥꯝ ꯐꯠꯇꯦ ꯑꯗꯨꯏꯁꯨ ꯏꯊꯤꯛꯁꯅꯤꯀꯣ ꯃꯥꯅꯦ ꯑꯩꯅꯁꯨ ꯍꯪꯖꯜꯂꯨꯗ꯭ꯔꯦ ꯁꯥꯔꯗ ꯁꯥꯔꯅꯕꯨꯗꯤ ꯈꯪꯅꯤꯡꯕ ꯍꯪꯉꯤ ꯍꯥꯏꯌꯦꯕꯀꯣ ꯑꯗ ꯑꯩꯅꯁꯨ ꯍꯪꯖꯜꯂꯨꯗ꯭ꯔꯦ ꯍꯥꯏꯗꯤ ꯏꯆꯥꯅꯨꯄꯤ ꯄꯣꯛꯑꯁꯨ ꯏꯆꯥꯅꯨꯄꯥ ꯄꯣꯛꯑꯁꯨ ꯏꯆꯥ ꯉꯥꯛꯇꯅꯦ ꯆꯞ ꯃꯥꯟꯅꯩ ꯑꯗꯣ ꯗꯣꯛꯇꯔ ꯏꯪꯒꯤꯠꯀꯗꯤ ꯄꯤ ꯀꯥꯏ ꯍꯥꯏꯅꯕꯅꯦ ꯏꯪꯒꯤꯠ ꯑꯩ ꯑꯗꯨꯒꯨꯝꯕ ꯌꯦꯡꯕ ꯍꯩꯖꯗꯦ ꯑꯗꯨꯅ ꯈ꯭ꯋꯥꯏ ꯁꯝꯃꯦ ꯑꯗꯨꯅ ꯈ꯭ꯋꯥꯏ ꯁꯝꯃꯦ ꯑꯗꯣ ꯏꯆꯥꯅꯨꯄꯥ 2 ꯗꯣꯛꯇꯔꯅ ꯀꯟꯅ ꯍꯣꯠꯅꯕꯤꯕꯗꯒꯤ ꯏꯆꯜ ꯁꯨꯔꯃꯥꯒꯤ ꯁꯨꯃꯥꯏꯅ ꯐꯪꯖꯕꯁꯤꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯗꯣꯛꯇꯔ ꯄꯦꯟꯕꯤꯔꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯑꯩꯈꯣꯏꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯜꯂꯦ ꯗꯣꯛꯇꯔꯒꯤꯕꯨꯗꯤ ꯍꯣꯏ ꯑꯉꯥꯡ ꯁꯨꯃꯥꯏꯅ ꯑꯣꯏꯕ ꯃꯌꯥꯝ ꯑꯃ ꯃꯥꯏ ꯄꯥꯛꯄ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯕꯅꯤꯅ ꯑꯗꯨꯝ ꯍꯥꯃꯨꯕꯨꯗꯤ ꯑꯣꯏꯔꯝꯃꯅꯤ ꯑꯗꯣ ꯁꯨꯔꯃꯥꯒꯤꯗꯤ ꯈꯔ ꯁ꯭ꯄꯦꯁꯦꯜ ꯃꯥꯅꯦ ꯑꯣꯏꯕ ꯌꯥꯝ ꯑꯣꯏꯈ꯭ꯔꯖꯥꯠꯅꯤ ꯑꯩ ꯍꯥꯏꯁꯤꯅꯤ ꯅꯍꯥꯟ OT ꯆꯪꯉꯛꯇ꯭ꯔꯦ ꯑꯩꯅ ꯍꯥꯟ ꯃꯥ ꯉꯥꯏ ꯂꯩꯔꯕꯅꯦ ꯁꯥꯔꯅ ꯉꯥꯏ ꯂꯩꯔꯝꯃꯦ ꯑꯩ ꯉꯛꯑꯦꯕ ꯁꯥꯔ ꯑꯩꯗꯤ ꯆꯠꯂꯛꯄ ꯁꯥꯔ ꯉꯥꯏ ꯂꯩꯔꯝꯃꯦ ꯑꯩ ꯀꯩꯅꯣ ꯁꯥꯔꯁꯦ ꯄꯨꯡ 1ꯗ ꯇꯧꯅꯤ ꯍꯥꯏꯔꯒ ꯁꯥꯔ ꯉꯥꯏꯔꯝꯃꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯗꯣ ꯍꯤꯗꯥꯛ ꯀꯥꯞꯄ ꯈꯣꯠꯄ ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯄꯦꯟ ꯑꯗꯨꯝꯕ ꯀꯩꯝ ꯂꯩꯍꯧꯗ꯭ꯔꯦ ꯒ꯭ꯌꯥꯟ ꯑꯗꯨꯝ ꯌꯥꯝ ꯊꯨꯅꯁꯨ ꯀꯩ ꯇꯧꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯗꯣꯛꯇꯔꯗ ꯍꯪꯖꯅꯤꯡꯕ ꯑꯃꯅ ꯑꯩꯒꯤ ꯏꯆꯜ ꯁꯨꯔꯃꯥꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯏꯆꯜ ꯁꯨꯔꯃꯥꯒꯤ ꯐꯦꯃꯤꯂꯤ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯖꯔꯒ ꯗꯣꯛꯇꯔꯗꯁꯨ ꯑꯗꯨꯝ ꯈꯪꯕꯤꯔꯝꯒꯅꯤ ꯏꯆꯜ ꯁꯨꯔꯃꯥꯒꯤ ꯐꯦꯃꯤꯂꯤ ꯌꯥꯝ ꯇꯁꯦꯡꯅ ꯋꯥꯏ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯗꯣꯛꯇꯔꯒꯤꯁꯨ ꯉꯁꯥꯏꯒꯤ ꯇꯉꯥꯏ ꯐꯗꯕ ꯉꯁꯥꯏꯒꯤ ꯑꯦꯛꯁꯄꯦꯟꯁꯦꯁ ꯃꯌꯥꯝꯁꯨ ꯃꯥ ꯀꯣꯞ ꯑꯞ ꯇꯧꯅꯕꯗ ꯃꯇꯝꯗ ꯇꯁꯦꯡꯅ ꯋꯥꯏ ꯍꯥꯏꯕꯁꯤꯃ ꯑꯩ ꯈꯪꯖꯔꯦ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯁꯨꯔꯃꯥꯒꯤ ꯃꯕꯨꯡ ꯑꯃ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯁꯦꯜꯃꯛꯇꯤ ꯃꯇꯦꯡ ꯄꯥꯡꯕꯗꯤ ꯉꯝꯖꯗꯦ ꯇꯧꯕꯇꯕꯨ ꯏꯆꯜ ꯁꯨꯔꯃꯥꯒꯤꯗꯃꯛꯇ ꯈꯟꯕꯤꯔꯒ ꯈꯖꯤꯛꯇꯪ ꯍꯥꯏꯗꯤ ꯑꯅꯗꯔ ꯄꯥꯔꯁꯦꯟꯇꯦꯖꯃꯛ ꯄꯟꯗ꯭ꯔꯒꯁꯨ ꯈꯇꯪꯗ ꯑꯣꯏꯔꯁꯨ ꯗꯤꯁꯀꯥꯎꯟ ꯄꯤꯕꯤꯌꯨ ꯍꯥꯏꯕꯒꯤ ꯔꯤꯀ꯭ꯋꯦꯁ ꯑꯃꯅꯦ ꯑꯩ ꯇꯧꯖꯒꯗꯣꯏꯁꯦ ꯑꯗꯣ ꯍꯣꯔꯦꯟ ꯃꯌꯥꯝꯒꯤꯁꯨꯅꯤꯗꯅ ꯑꯗꯣ ꯍꯣꯔꯦꯟ ꯀꯨꯝꯈꯤꯕꯗꯨ ꯑꯗꯨꯝ ꯈꯪꯒꯅꯤ ꯍꯣꯏ ꯑꯗꯨꯒꯤ ꯗꯤꯁꯀꯥꯎꯟꯗꯨꯃ ꯈꯤꯇꯪ ꯇꯧꯕꯤꯌꯨ ꯌꯥꯔꯦ ꯍꯥꯏꯅꯁꯨ ꯂꯣꯏꯈ꯭ꯔꯦ ꯂꯣꯏꯈ꯭ꯔꯦꯕ ꯅꯠꯇꯦ ꯂꯣꯏꯕ ꯍꯥꯏꯁꯦ ꯑꯩꯅ ꯍꯥꯏ ꯂꯣꯏꯔꯕꯅꯦ ꯌꯦꯡꯉꯣ ꯑꯣꯀꯦ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯀꯨꯝꯃꯨꯗ꯭ꯔꯤꯕ ꯑꯗꯨꯗꯨꯃ ꯁꯔꯄ꯭ꯔꯥꯏꯁ ꯑꯣꯏꯔꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯏꯆꯜ ꯁꯨꯔꯃꯥꯗ ꯍꯥꯏꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯗꯣꯛꯇꯔ ꯏꯟꯗꯤꯚꯔꯁꯨ ꯑꯗꯩꯗꯤ ꯗꯣꯛꯇꯔ ꯁ꯭ꯇꯥꯐ ꯃꯌꯥꯝ ꯂꯩꯔꯤꯀꯣ ꯅꯔꯁꯦꯁ ꯃꯌꯥꯝ ꯂꯩꯔꯤ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏ ꯊꯦꯡꯛꯁ ꯒꯤꯚꯤꯡ ꯋꯥꯍꯩ ꯈꯔ ꯁꯣꯏꯗꯅ ꯍꯥꯏꯅꯤꯡꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯍꯥꯏꯕꯤꯌꯨꯅꯦ ꯗꯣꯛꯇꯔꯅ ꯍꯣꯏ ꯑꯁꯤ ꯂꯩꯔꯤꯕ ꯍꯥꯏꯗꯤ ꯑꯁꯤꯗ ꯁꯨꯕ ꯍꯣꯁꯄꯤꯇꯥꯜꯒꯤ ꯂꯩꯔꯤꯕ ꯅꯔꯁꯁꯤꯡꯁꯨ ꯂꯣꯏ ꯅꯨꯡꯉꯥꯏ ꯍꯥꯏꯗꯤ 24 ꯑꯋꯥꯔ ꯑꯗꯨꯝ ꯂꯣꯏ ꯁꯦꯟꯅꯕꯤꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯁꯥꯔꯒꯤ ꯃꯈꯥꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯗꯣꯛꯇꯔ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯁꯨ ꯉꯥꯛ ꯂꯩꯇꯅ ꯑꯗꯨꯝ ꯆꯪꯕꯤꯔꯒ ꯍꯥꯏꯗꯤ ꯀꯩ ꯅꯨꯡꯉꯥꯏꯇꯕ ꯂꯩ ꯈꯣꯠꯂꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯗ ꯀꯩꯝꯇ ꯑꯋꯥꯕ ꯑꯣꯏꯍꯟꯗꯕꯗꯣ ꯈꯤꯇꯪ ꯀꯣꯛ ꯈꯤꯇꯪ ꯆꯤꯛꯂꯦ ꯍꯥꯏꯔꯁꯨ ꯏꯁꯥꯗ ꯈꯤꯇꯪ ꯑꯅꯥꯕ ꯑꯃ ꯈꯤꯇꯪ ꯈꯨꯠꯇ ꯈꯤꯇꯪ ꯅꯥꯔꯦ ꯍꯥꯏꯔꯁꯨ ꯃꯣꯏꯅ ꯆꯦꯜꯂ ꯌꯥꯝ ꯑꯗꯨꯝ ꯍꯣꯠꯅꯕꯤꯕ ꯑꯗꯒꯤ ꯑꯗꯨꯝ ꯁꯦꯟꯅꯕꯤꯔꯒ ꯂꯩꯕꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯒꯤ ꯅꯔꯁꯈꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗ ꯀꯩꯝꯇ ꯑꯋꯥꯕ ꯂꯩꯍꯟꯗꯦꯕ ꯀꯩꯅꯣꯃ ꯍꯥꯏꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯏꯁꯥꯅ ꯗꯥꯏꯄꯔꯁ ꯆꯦꯟꯖ ꯇꯧꯗꯦ ꯃꯣꯏꯅ ꯂꯣꯏ ꯇꯧꯕꯤ ꯑꯗꯣ ꯑꯩꯅ ꯍꯪꯖꯅꯤꯡꯕ ꯑꯃꯅ ꯍꯣꯏ ꯏꯆꯜ ꯋꯥꯕꯨꯗꯤ ꯋꯥꯔꯝꯒꯅꯤ ꯃꯃꯥ ꯑꯣꯏꯕ ꯍꯥꯏꯁꯦ ꯀꯅꯥꯝꯇ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯦ ꯍꯣꯏ ꯏꯆꯜꯒꯤ ꯁ꯭ꯇꯦꯇꯁꯇ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯑꯩꯁꯦ ꯂꯩꯁꯥꯕꯤ ꯑꯣꯏꯖꯔꯝꯃꯗꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯈꯜꯂꯛꯄ ꯑꯃ ꯌꯥꯎꯋꯦ ꯑꯗꯨ ꯇꯁꯦꯡꯅ ꯈꯪꯒꯅꯤ ꯏꯆꯥ ꯑꯅꯤꯒꯤ ꯈꯜꯂꯒ ꯍꯧꯖꯤꯛ ꯂꯩꯁꯥꯕꯤ ꯑꯣꯏꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯒꯤ ꯃꯔꯝꯁꯤꯅ ꯍꯥꯏꯔꯛꯀꯦ ꯍꯥꯏꯗꯤ ꯑꯉꯥꯡꯁꯦ
ani surakpanina Hoi. ahingje sungtum tumaktaba haidi hoi ada tamnaba hok ta kai ri hoi ada tumbaje tumba su phangakta tare tumba phangakta bagi haidi lesara leramadi si fibamje oira Oi ko isai ga kaina chatsa phare noi kau tho si lai sari ngi da sakki bai sai ngang gi bai sai koina karigumba nupi po nga da boi tai na hana sakki ba koro ngan ba korongan ba hai bai sai sa korongan ba koi korongan bi korong da bani ba sei ma so na su tam ba jani korongan ban ko holi se isa no pa lak to ri hai ba se isa no ta i ba connect something khari to ri hai ta ado doctor ge ya ba lo jara ga hai ri bai sai se isa no pa ani se dedicate to ga doctor ma tiam tanga han ba ya ga to ma tiam no thok si na ado yam nung si ba ai khoi da sam ta ni ma sai comment sam nung si mana comment ta khoi yaw ra khi ba ko korongan bai sai do ta seng na chana re kho le ka ai na sam na hai mi na su hai re yam hoi ado icha ni se ina ka sing chen bi amuk tang da ni pangwang ga da pamaloi re pangok se ma pa su lai sina kan da kapagano no isai sam dai ka pa ya de mama isai sakhi dore na kap to ado ai isai kana tari de di yam ai ne isai sakpa khudi mo yang kau gi bane se mayam to miller si ko ready 1 kapagano ko ready 1 how to say mamlaba punsigi lambida wakal yening hulhanba laira khampokta ngaliba pisigi manini imagi laklo nokle makata se laklo dai ho si pukai lan gai mi kon thok re laklo imagi tampakta imagi korongan ba no ponole ado surma akoi lamdam sibu ko liba lango lairam bi hai tare ima sibu so khoi mirai badi phatte soidana khurumangani haina khale ima sida su thagat wai hai tare doctor na min no ba ishwani dana lango lairam bi hai sin min na udabani ko katang pungning da khoi gi chetna thagon na jara ga umtang lango lairam bi ma bu tang khurum wahi oina hai tare ai lango lai mi ma je ai hek sida pukala page dum khuro mai nung tigi haidi isa je soida ngam dana haidi sida kon bi bani na soida ngam dana ke to han biyo kholan biyo dum ma je ninge yumgi khoi lain tho lai bi su dum ni je ko ajuga sigi lango lai bi su khoi ma su dum khurum hale ado hauji su dum khurum mi ai tare ta je soida ngam da ba sida pokpani na sida haidi suba hostel sida pokpani mane hoi suba da pokpani mayam naga sum atopa mafam da pokpra ni angkan hangnei ado khoi site te so hanjan clarification pizza ge rims road ta leiba khoi uripok ki line ge rims road hai tare ko sida khoi kombire ke thel leiba dr indibarna chen chonga ga hai tare tumba mache chaba mache kan hona jariba pabungna sinabiram ba sinpham hai tare profession pabung wahengbam imo lei hidraba pabungna kanna chenbira ga chongbira ga dr baba imona thambiram bani chanu pada mahai simadi phajana takpiram le tambiram le ado tungi future gi sumaina khoi mama mapa oiba kya ma mom minok tamhala sanu haibi wakhalon ma soidana pharongani haina khale pabungna su soidana penbirangani lairi paktagi so da amo ju hayode dr daina silaise ma dr daina yes am ai gi yam kena tau bi ko pung ama boga sangaga lei bi ba ya ne ba ai gi damakta sumana tolo pini ga hairu ra sang bi je aha pesan loi bakini hai कोई सुमादा न तो बिदा कोई डॉक्टर दैना से आई सु डिलीवर तो सके नहीं वाइफ तो को पालना सैक्रिफाइस डिटरमिनेशन मागी का थबक से माई पन ओजन ने डॉक्टर ने नहीं थम सके थैंक यू मयाम गी बहुत सिंजरगा डॉक्टर दाइना थैंक यू याम चम्मे डॉक्टर बु मालो द्रे आइदि पीएम पाएगा खोनाव तैथोक तो याम मालु बाय याम चमनदना डॉक्टर ओइता गदि डॉक्टर ngakta lapu tharo sma yandana ko tar kata malidana yanzu yande yam chamna lei masakti aina thagaloro moi horen moi sai ga khana da ada ama su sardinesu Sardines, okay. ada la Sardines singa mai gi haiba do okay aha masu yam kena tau bi okay ado palhoda ba mayam loi le rangani loi ado sigi loina mak hadis da tari ba sar makha da lei ba sum atai doctor mayam lei lei dana ko doctor nurses mayam lei loina mak kena tau bi मरत खचौगे अदुगा आई पाइरगे नंगिसि आइना सुम ताजर पर आई सुमा मना तगसि लाक्तंगा दा इनाउ दा इना इनवाइट तौ मींस समिनोक्सिन हाइबा पाउ फाउदे मतम दा इन ताजबसे
Dr. Amana ไอ้ที่หาได้ห้องไหนเลยหรือยัง yes มา ไอ้ที่สุดมาแต่ไอ้งานลิงไอ้ได้ห้องไหนกว่างานที่สุดที่อดูดาเป่าไอ้งานที่สกิปก็แก้มยาวเลยไอ้ยังนุ่งสีว่าดรฉันนุ่งปีจะแก้มผูกเชือกจ่อกันได้ไอ้คุยไอ้กี่ไวฟ์กี่ให้ตาเลยมากี่บัตรเดทตัวฉันฉันนุ่งปีเซ่คุยน่ะปวดในว่าก่อนนะ children home นุ่งปีมาจ้างตะกี้มันไอ้เนี่ยใช้เสาเซ่นะปูบันเนี่ยปะไอ้เราบลาเกไม่มวยใส่อะบลาเร่อะไรอิมาเกะบลาเร่พาร์ทสิ่งไม่ชีสับมินนะบ่อยตาเลยสับมินนะโรนทัดอกปีเลยทัดจะบีบันยี่ให้ตาเลยไอ้คุยปุ่นนะสับมินนะเลยยังเกย์ไอ้น่ะเกย์บุตรโลให้มานะสุดมันทำตัวให้ six months ละ 5 months ละ for China kitang chat pa yare harap pagka อะตัวกี่โอ้ขัดตั้งมาสุมานั่นเนี่ยมาฮันเดlast สิบบุคลิกไปเช่มาอยู่ว่าจะเยี่ยงมเดียวก็ยังดีทวินสวยบางมานะตุ้มบุษยาตบีอันที่คิดว่าพนักกาเปตัวบุษังเดียปุ่งยาตุ้มเนี่ย sung tum ye pura adum tum da bida nong budung ngan gi ba มาม่าวิบิเศษแต่เชียงไฮ้ก็ดีคุยนะมาเตียงปังไปวันคุยนะไลน์ไกด์ไลน์เชียงไปวันเนี่ยบุกอ่ะดูบุมาม่าวิบินะว่าบสิดีไกด์นี่คุยนะขังดริกันน้ำขังเอา ado sar di haidi pura haidi doctor gi wa to khaga sar da aina yamna penja bam haidi family gi type ta sar na sto bi ba haidi no aina wa ba se pura wa ba no ma hida ka pa le pe sar na le pi ai gi haidi wa ba hen an ba do ado da sar na ngasi hida ka pa gum je ha le pe no ma ba doctor na hayin ne mo so nurse na kana to ta du ai gi phone number ado sar na so hoi ade kana to du sar da dum hai ro ko lo na haidi yam sar da kai di khoi da koi ja de ba khoi na so haidi doctor ma da yam koi na taw ba do ado sar da haidi adu ba kai em leite ba ado yam sar na haidi khoi da nuai ba do wai sana मैम इसन न सोई बिरे डॉक्टर से मैम की दम सेवा दे जरब लापियो अदुग सुमर की इसन से के क्लियरेंस सब हाइजर के बंगे से पनबो जरम बने मासी लेकाई दगी अको खोमन को उसे कोन राय समथिंग अदर मासी अतोप हॉस्पिटल क्लिनिक हम द डॉक्टर मन मन मासी डिलीवरी तौ गुरेना एकता वा लाउ तौ गे आइना दिखंगबा आइना जनो हाइजर के बदो का बारि जसलक बतो ए कइनो ने आइना सुमा की नोंग इसे फम द थेना गनि सन के बारि से मापित इरा ची लेबे या नोंगा के देदन तुम आइना ए सुमाना केम खलुनु आई सुमाइन डॉक्टर अदु के मतिक फबम लेना अदु मतंग तो चपियो डॉक्टर यूनिवर्सिटी यस अदु कोई डॉक्टर यूनिवर्सिटी ऑफ साल लेबि से सिमना तो चपियो अदु नंग लोइना एवरीथिंग क्लियर होगनी हाबे तम द मासे अदु सर मतुम लाकपनी अदु का हुजिकी डिलीवरी सोम द क्लिनिक अमा द तौरी हाबसे सिम दे लाली अदु म क्लियर तो जगे सुबह साल हुजिकी लमफेन लेबे कॉम्बिनेट कैथेज लेबि यस दे ओवर इट फ्रॉम द बिगिनिंग टू एंड हुजि बोक्से सिलेजा कोई डॉक्टर सर इंडिवन होना भी रगा माना आंग अनिसे फंगजाबनी मयाम जो सोय सोय लापियो अदुगा अखोगी कानाबा मयाम नुवाइता मयाम जले फोंदो पिरो डॉक्टर द सिना पिरो अपा मा मांग लाउरासि याम नुंगाय चा सुमासु याम वारम मनि दो ngang सिसु खरा कोई मी सम फुन लई बसे सिसु कैसु डॉक्टर रिकमेंड तौ तब आई खंगजाबा अदो congratulation aduga sosti do mayam da mo kai numit no have do mo announce tor si with bakon with bakon na ba ngang ani pha ko siam nungai dai khoi site gi sui cha congratulation piri pizari aduga hena nungai phaba makhoi ani na tungi na khoi ani gi lambi mo the future oiro mai pak pa ngang thuna char po er sanu hai wi se pizagi sosti numita another with hai gi kai hai ni dan ga loina na mu pi bala gi doctor na makha da na chamin na ro se पर अदुरी कम तो लोगे को disaster ki wari du ताम हालका ताम ट्रम पंदला ऐ ताम ट्रम पन हालक ने बा PPD da hai pe wari sabi do phammaga adu minute manga an san du lo shala अदुदी लाओ PPD ko na kal lei table du na san phammaga ममा गी दिन दे ताम ट्रम पन लाओ बा रोना को बेल फाजन गनु नगे नदी अमु फाजन बदुना मु खोगी लाइजौ रकने बा हुमांग सौजलम हुमांग सौबनिना अदुना न हौगलम दा खतन फारो खोप खतन तुम खोपदि फारो नो बा को फार ना तोर्स अफबतो रो माइ पाक पा चौबा ममा बापा सेवा तो को सिना हस्बैंड रोंगने सिना सुमा doctor manipur da first time mission na mala haji karam no doctor masam ta tapi am tela karom na kal lei सिना कोई के रोने first time in manipur मणिपुर दा मोडुलर IVF सेंटर दियाम लई बुको सेंटर दियाम लई अदुबु अखोई हुजिकी IVF की स्ट्रक्चर सिना मणिपुर हा बा ओइबा होय मोडुलर OT गायना तारा मनी अदु मोडुलर OT मक्ति नते अखोई सिना मोडुलर IVF नो थोकपा स्टेरिलाइजेशन से अखोई मागी स्टेरिलिटी है तारे ने सेंबगी चांग से माना याम हेनबा अखोई नॉर्मल IVF कोई स्ट्रक्चर है तारे मोदि दि माना याम हेले अदुना सक्सेस रेट सु असिदा डिपेंड तवे लूना लदी अगांग ओबे चांस दु वांगे दने को लूनान बा हदो अदुनिदा
ꯑꯗꯨꯒꯤꯅꯤ ꯑꯣ ꯑꯣ ꯉꯁꯥꯏ ꯁꯤꯗ No, ꯆꯪꯕ ꯁꯤꯁꯦ. ꯌꯥꯗꯕꯒꯤ Oh, ꯂꯩꯍꯧꯕꯗꯣ ꯁꯤꯁꯦ. ꯎꯠꯄ ꯑꯗꯨꯝ ꯌꯥꯔꯦꯕ ꯅꯠꯇ꯭ꯔꯥ ꯎꯠꯄꯁꯦ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯒꯦ ꯆꯥꯎꯔꯛꯄ ꯑꯃ ꯁꯨꯝ ꯌꯦꯡꯍꯜꯂꯁꯨ ꯌꯥꯏ ꯄꯨꯔꯥ ꯗꯤꯇꯦꯜ ꯑꯣꯏꯅ ꯆꯪꯗ꯭ꯔꯒꯁꯨ ꯎꯠꯁꯤꯔꯥ ꯗꯣꯛꯇꯔꯒꯤ ꯑꯄꯥꯝꯕꯗꯣ ꯍꯥꯏꯕꯤꯌꯨ ꯁꯤꯗ ꯆꯪꯉꯒ ꯁꯤꯗ ꯁꯤ ꯍꯥꯏꯐꯦꯠꯇꯪ ꯀꯩꯅꯣꯝꯇ ꯑꯩ ꯁꯨꯔꯟꯖꯣꯏ ꯂꯩꯇ꯭ꯔꯕ ꯅꯠꯇ꯭ꯔꯒ ꯗ꯭ꯔꯦꯁ ꯍꯥꯏꯐꯦꯠ ꯁꯤ ꯍꯣꯡꯕꯁꯨ ꯐꯠ ꯂꯥꯎꯅ ꯀꯦꯞꯄꯤꯔꯣ ꯑꯗꯨꯗꯤ ꯗꯤꯇꯦꯜꯁꯇꯨꯗꯤ ꯑꯩꯈꯣꯏ ꯗꯣꯛꯇꯔꯅ ꯍꯥꯏꯖꯔꯛꯑꯅꯤꯀꯣ ꯑꯗꯨꯝꯇꯪ ꯀꯩꯀꯩꯅꯣ ꯍꯥꯏꯍꯟꯕꯤꯌꯨ ꯃꯃꯥꯡꯗꯩ ꯎꯞꯇꯔꯣ ꯃꯅꯤꯡꯗꯩ ꯎꯞꯇꯔꯣ ꯃꯃꯥꯡꯗꯒꯤ ꯅꯠꯇ꯭ꯔꯣ ꯀꯦꯞꯄꯤꯔꯣ 마스 그래요. Cái là có lô thô mà kìa. Nè mình không sẵn ra đây coi. Sẵn đến ông tô mẹ. Mình không thể free cái gì này. 수많은 스트럭처를 보이나 동아마 거의 모델을 오티 기타까 그러나 스테릴라이즈 존재 좀 fully sterilization 도고 막험 내버시 아두나 시다 스마일 레이 맵 시시 레레 아디기 인스트루멘트 거 이퀴프먼트 시나 손다 레레 시다네 보이나 시다 익시 머신 손다 레레 시다 인큐베이터 에두니 시다네 보이나 안강 만ung다 세마 마tung 안강 합절라가 안강 그로트 혼조 시다네 아디기 하다 만ung다 글라스 왜 야 만ung다 장로지 진짜 사이드 아직 다 아두가 시기 마치 막노시 마 아시나 마이크로스코프 네 익시 머신 네 두네 아다기 마타기세 아데시나 거의 일렉트론 마이크로스코프 실레지 시다 거의 양 꾹크라바 그러면 우도니 아두시미 아fin 인큐베이터 실레레 아데기 시다 거의 시다네 거이나 액 럭톡 파이나 누피 만 럭톡 파세 마함제 tawdo니 시 tawrani aduga sipura modularity si mod IVF city 거이나 manipurdi han boramani ꯑꯗꯣ ꯗꯣꯛꯇꯔ ꯁꯤ ꯃꯅꯨꯡꯁꯤꯗ ꯂꯩꯅ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ OPDꯒꯤ ꯔꯨꯝꯗꯨꯗꯗꯤ ꯆꯪꯉꯒꯨꯝꯁꯦ ꯈꯤꯇꯪ ꯇꯦꯟꯁꯟꯅꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯅꯦꯛꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯃꯣꯁ ꯅꯥꯀꯟꯗ ꯐꯣꯟ ꯇꯧꯁꯜꯂꯛꯄꯗ ꯂꯣꯏꯔꯦꯕꯀꯣ ꯑꯗꯣ ꯗꯣꯛꯇꯔꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯅꯤꯡꯉꯤꯁꯦ ꯃꯐꯝꯁꯤꯗ ꯉꯁꯥꯏꯒꯤ ꯀꯔꯤ ꯁꯔꯚꯤꯁꯅꯣ ꯉꯁꯥꯏꯗꯩ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯁꯥꯖꯔꯤꯁꯦ ꯖꯦꯅꯔꯦꯂꯤ ꯑꯉꯥꯡ ꯎꯅꯕ ꯉꯝꯗꯕ ꯃꯃꯥ ꯃꯄꯥꯁꯤꯡ ꯑꯌꯥꯝꯕꯅ ꯁꯨꯝ ꯍꯥꯏꯀꯣ ꯅꯣꯔꯃꯦꯜꯗ ꯄꯣꯛꯆꯒꯦ ꯍꯥꯏꯔꯒꯁꯨ ꯁꯨꯝ ꯂꯥꯛꯄ ꯌꯥꯔꯝꯒꯅꯤ ꯀꯔꯝ ꯐꯦꯁꯤꯂꯤꯇꯤ normal ꯍꯧꯖꯤꯛ ꯑꯦꯛꯖꯥꯝꯄꯜ ꯑꯕꯨ ꯑꯩꯈꯣꯏ ꯁꯨꯃꯥ ꯂꯩꯔꯦ ꯁꯨꯃꯥꯁꯦ ꯃꯥ ꯅꯣꯔꯃꯦꯜꯗ ꯑꯣꯏꯍꯜꯂꯤꯅꯤ ꯃꯥ ꯑꯇꯣꯞꯄ ꯃꯣꯏ ꯗꯣꯛꯇꯔ ꯑꯅꯤ ꯑꯍꯨꯝꯁꯨ ꯌꯦꯡꯉꯨꯔꯦ ꯑꯗꯩ ꯌꯦꯡꯀꯥꯟꯗ ꯑꯩꯅ ꯃꯣꯏ ꯀ꯭ꯔꯤꯇꯤꯁꯥꯏꯖ ꯇꯧꯕ ꯅꯠꯇꯦ ꯃꯣꯏꯁꯨ ꯕꯦꯁ ꯂꯦꯚꯦꯜ ꯍꯣꯠꯅꯖꯔꯝꯗꯣꯏꯅꯤ ꯑꯗꯨꯕꯨ ꯗꯥꯎ ꯌꯥꯕ ꯍꯥꯏꯒꯗ꯭ꯔꯥ ꯈꯔ ꯈꯤꯇꯪ ꯇꯦꯛꯅꯤꯛ ꯗꯤꯐ꯭ꯔꯦꯟꯁ ꯑꯣꯏꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯣ ꯑꯩꯅ ꯍꯦꯛ ꯐꯥꯔꯁ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯕꯗ ꯑꯗꯨꯝ ꯑꯣꯏꯊꯣꯛꯈ꯭ꯔꯦ ꯃꯥꯗꯤ ꯑꯗꯨꯁꯨ ꯅꯨꯄꯥ ꯇꯨꯏꯅ ꯑꯃ ꯄꯣꯛꯑꯦ ꯃꯥꯅ ꯑꯗꯨꯁꯨ ꯅꯣꯔꯃꯦꯜꯂꯤ ꯃꯥꯏꯁꯨ IVF ꯅꯠꯇꯦ ꯑꯗꯨꯅ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯑꯗꯨꯝ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯑꯗꯨꯅ ꯑꯦꯅꯤ ꯏꯟꯐꯔꯇꯤꯂꯤꯇꯤ ꯀꯦꯁ ꯆꯍꯤ ꯑꯃꯗꯒꯤ ꯍꯦꯟꯗꯣꯛꯈ꯭ꯔꯕ ꯌꯨꯝ ꯄꯥꯜꯂ ꯄꯨꯟꯁꯤ ꯃꯇꯨꯡꯁꯤꯗ ꯆꯍꯤ ꯑꯃ ꯍꯦꯟꯗꯣꯛꯈ꯭ꯔꯒꯗꯤ ꯗꯣꯛꯇꯔ ꯑꯃ ꯁꯠ ꯑꯃ ꯀꯟꯁꯜ ꯇꯧꯔꯒ ꯑꯗꯨꯝ ꯌꯦꯡꯉꯒ ꯑꯗꯨꯝ ꯗꯛ ꯑꯣꯏꯍꯟꯕ ꯌꯥꯅꯕ ꯉꯜꯂꯤꯉꯩꯗ ꯄꯥꯝꯕꯩ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯌꯥꯝꯅ ꯍꯧꯖꯤꯛ ꯌꯥꯝ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯦꯗ ꯑꯗꯨꯅ ꯁꯤ ꯏꯟꯀꯨꯕꯦꯇꯔ ꯑꯉꯥꯡꯁꯦ ꯁꯤꯗ ꯑꯣꯏꯍꯟꯗꯣꯏꯅꯤ ꯁꯤ ꯃꯁꯤꯟꯁꯤꯗ ꯃꯄꯥꯟꯗ ꯑꯣꯏꯍꯜꯂꯒ ꯃꯅꯨꯡꯗ ꯍꯥꯞꯆꯟꯗꯣꯏꯅꯤ ꯑꯍꯤꯡꯕ ꯑꯉꯥꯡ ꯍꯥꯞꯆꯟꯗꯣꯏꯅꯤ IVF ꯁꯤꯅ ꯑꯃꯨꯛ ꯑꯗꯨꯕꯨ ꯅꯣꯔꯃꯦꯜꯗꯁꯨ ꯑꯗꯨꯝ ꯌꯥꯔꯦ ꯍꯧꯖꯤꯛꯀꯥꯟ ꯑꯗꯨꯝ ꯌꯥꯝ ꯁꯛꯁꯦꯁ ꯑꯣꯏꯔꯦ ꯐꯖꯅ ꯑꯗꯨꯝ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯀꯟꯅ ꯆꯠꯊꯖꯔꯤ ꯑꯗꯒꯤ ꯁꯤꯗ ꯑꯩꯈꯣꯏꯅ ꯁꯤ ꯍꯣꯁꯄꯤꯇꯥꯜ ꯐꯪꯖꯔꯤꯁꯤ ꯑꯩꯈꯣꯏꯅ IVF ꯂꯩꯔꯦ ꯑꯗꯒꯤ ꯅꯣꯔꯃꯦꯜꯗꯁꯨ ꯑꯗꯨꯝ ꯌꯥꯔꯦ ꯏꯟꯐꯔꯇꯤꯂꯤꯇꯤ ꯑꯗꯨꯝ ꯌꯥꯔꯦ ꯂꯣꯏꯅꯃꯛ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯒꯥꯏꯅꯤꯗꯅ ꯑꯩꯈꯣꯏꯅ ꯂꯦꯄ꯭ꯔꯣꯁꯀꯣꯄꯤꯛ ꯁꯔꯖꯔꯤ ꯀꯤꯍꯣꯜ ꯁꯔꯖꯔꯤꯗꯣ ꯑꯗꯨꯗ ꯑꯉꯥꯡ ꯈꯥꯎ ꯂꯧꯊꯣꯛꯄ ꯑꯄꯣꯝ ꯄꯔꯥ ꯂꯧꯊꯣꯛꯄ ꯑꯗꯒꯤ ꯇ꯭ꯌꯨꯕ ꯁꯦꯝꯕ ꯑꯗꯒꯤ ꯑꯉꯥꯡ ꯈꯥꯎ ꯁꯦꯝꯕ ꯂꯣꯏꯅ ꯌꯥꯔꯦ ꯒꯥꯏꯅꯤ ꯔꯤꯂꯦꯇꯦꯠ ꯑꯦꯚ꯭ꯔꯤꯊꯤꯡ ꯌꯥꯔꯦ ꯁꯤꯗ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ OPDꯁꯦ ꯗꯣꯛꯇꯔꯒꯤ OPDꯁꯦ ꯃꯌꯥꯝꯅ ꯑꯩꯅ ꯁꯨꯝ ꯇꯥꯖꯕꯗ ꯑꯦꯄꯣꯏꯟꯃꯦꯟꯁꯦ ꯐꯪꯕ ꯌꯥꯝ ꯋꯥꯏꯅꯁꯨ ꯇꯥꯏ ꯀꯃꯥꯏꯅ ꯄꯨꯡ ꯀꯌꯥꯗꯒꯤ ꯀꯌꯥꯐꯥꯎ ꯌꯦꯡꯉꯤ ꯑꯦꯄꯣꯏꯟꯃꯦꯟꯒꯤ ꯃꯤꯡ ꯏꯁꯟꯕꯁꯤꯅ ꯀꯃꯥꯏꯅ ꯁꯤꯁꯇꯦꯝꯁꯦ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯝ ꯑꯩꯗꯤ ꯌꯥꯝ ꯀꯟꯅꯗꯤ ꯁ꯭ꯇ꯭ꯔꯤꯛꯇꯤ ꯑꯣꯏꯖꯗꯦ ꯑꯩꯅ ꯌꯦꯡꯉꯤꯁꯤ OPD ꯄꯨꯡ 10:30 ꯑꯗꯨꯋꯥꯏꯗꯒꯤ ꯍꯧꯔꯒ ꯑꯌꯨꯛꯀꯤ ꯑꯗꯨ ꯄꯨꯡ 2-3 ꯐꯥꯎ ꯑꯗꯨꯝ ꯌꯦꯡꯉꯦ ꯑꯣꯄꯔꯦꯁꯟ ꯂꯩꯔꯒꯅ ꯈꯔ ꯉꯟꯅ ꯍꯦꯛ ꯂꯣꯏꯁꯟꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯣ ꯑꯦꯄꯣꯏꯟꯃꯦꯟꯁꯦ ꯑꯩꯈꯣꯏꯅ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯑꯃꯕꯨꯗꯤ ꯄꯤꯕ ꯑꯣꯐꯤꯁꯀꯤ ꯅꯝꯕꯔꯅꯦ ꯄꯤꯕꯤꯔꯦꯕꯀꯣ ꯃꯣꯕꯥꯏꯜ ꯅꯝꯕꯔꯁꯤꯗ ꯍꯥꯟꯅ ꯃꯤꯡ ꯏꯁꯟꯕ ꯈꯣꯠꯄꯁꯤ ꯑꯗꯨꯝ ꯌꯥꯕ ꯌꯥꯏ ꯑꯗꯨꯝ ꯄ꯭ꯔꯤ ꯕꯨꯀꯤꯡ ꯇꯧꯕ ꯌꯥꯏ ꯐꯣꯟ ꯇꯧꯕꯤꯔꯒ ꯁꯤꯁꯤ ꯍꯌꯦꯡ ꯂꯥꯛꯆꯩ ꯁ꯭ꯂꯣꯠꯇ ꯂꯧꯔꯒ ꯃꯔꯛ ꯃꯔꯛꯇ ꯗꯣꯛꯇꯔꯁꯨ ꯑꯥꯎꯠ ꯑꯣꯐ ꯁꯦꯁꯟ ꯑꯣꯏꯕ ꯌꯥꯎꯏ ꯂꯥꯛꯑꯒ ꯗꯣꯛꯇꯔ ꯎꯅꯗꯕꯁꯨ ꯅꯨꯡꯉꯥꯏꯇꯦ ꯂꯝ ꯂꯥꯞꯅ ꯂꯥꯛꯑꯦꯅ ꯈꯜꯂꯣ ꯎꯅꯕ ꯐꯪꯗ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯣ ꯃꯣꯕꯥꯏꯜ ꯅꯝꯕꯔꯁꯤ ꯑꯗꯨꯝ ꯀꯟꯇꯦꯛ ꯇꯧꯕꯤꯔ ꯌꯥꯅꯤꯕꯀꯣ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯄꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯤꯁꯦ ꯗꯣꯛꯇꯔꯅ ꯑꯩꯈꯣꯏꯒꯤ
ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯀꯌꯥꯒꯤ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯐꯪꯖꯗ꯭ꯔꯕ ꯐꯪꯅꯤ ꯍꯥꯏꯅ ꯈꯟꯖꯕꯒꯤ ꯃꯪꯂꯥꯟꯗ ꯂꯩꯖꯕ ꯀꯌꯥꯒꯤ ꯃꯪꯐꯥꯎꯅꯍꯟꯕꯒꯤ ꯑꯗꯨꯒꯨꯝꯕ ꯃꯐꯝ ꯑꯃ ꯕꯕꯥꯅ ꯊꯝꯕꯤꯔꯝꯕ ꯃꯐꯝ ꯑꯃ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯕꯤꯔꯒ ꯃꯌꯥꯝꯗ ꯃꯈꯥ ꯇꯥꯅ ꯕꯕꯥꯅ ꯄꯤꯕꯤꯔꯝꯕ ꯂꯤꯖꯦꯟꯗꯔꯤ ꯁꯔꯚꯤꯁ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯁꯤꯗ ꯑꯩꯈꯣꯏ ꯃꯆꯥꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯌꯥꯝꯅ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯧꯔꯒ ꯍꯥꯏꯇꯥꯔꯦ ꯑꯉꯝꯕꯤ ꯊꯥꯛꯇ ꯍꯣꯠꯅꯔꯒ ꯇ꯭ꯔꯦꯅꯤꯡꯁꯨ ꯑꯗꯨꯝ ꯁ꯭ꯇꯤꯜ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯍꯧꯖꯤꯛ ꯂꯔꯅꯤꯡ ꯂꯩꯔꯤꯁꯤꯅ ꯄꯨꯔꯥ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯔꯦꯗꯤ ꯈꯜꯂꯝꯈꯤꯔꯣ ꯑꯇꯣꯞꯄ ꯃꯌꯥꯝ ꯇꯧꯅꯤꯡꯒꯅꯤ ꯈꯜꯂꯦ ꯃꯈꯥ ꯇꯥꯔꯛꯄ ꯁ꯭ꯇꯦꯞ ꯂꯥꯛꯄ ꯈꯨꯗꯤꯡꯃꯛꯇꯁꯨ ꯍꯦꯟꯅ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕ ꯍꯥꯏꯕꯁꯤꯗꯕꯨ ꯏꯔꯝꯗꯝꯁꯤꯗ ꯃꯃꯥ ꯃꯄꯥ ꯑꯉꯥꯡ ꯀꯩ ꯍꯥꯏꯅꯤ ꯐꯪꯖꯗꯕꯁꯤꯡꯒꯤ ꯀꯩ ꯍꯥꯏꯅꯤ ꯃꯁꯤꯡꯁꯦ ꯍꯟꯊꯔꯛꯀꯗꯣꯏꯅꯦꯕ ꯗꯣꯛꯇꯔ ꯏꯟꯗꯤꯕꯔ ꯃꯅꯥꯛꯇ ꯆꯠꯂꯣ ꯗꯣꯛꯇꯔ ꯏꯟꯗꯤꯕꯔ ꯃꯅꯥꯛꯇ ꯆꯠꯂꯣ ꯅꯠꯇ꯭ꯔꯒꯅ ꯁꯨꯕ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯅꯥꯛꯇ ꯆꯠꯂꯣ ꯁꯨꯕ ꯍꯣꯁꯄꯤꯇꯥꯜ ꯃꯅꯥꯛꯇ ꯆꯠꯂꯣ ꯍꯥꯏꯁꯦ ꯀꯝꯄꯜꯁꯔꯤ ꯍꯥꯏꯅꯔꯛꯑꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯁꯤꯡꯖꯃꯩ 3Cꯅꯁꯨ ꯉꯝꯖꯕ ꯊꯥꯛꯇ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯁꯨꯃꯥꯏꯅ ꯃꯆꯥꯒꯤ ꯃꯪꯂꯥꯟꯗ ꯃꯥꯡꯖꯕꯁꯤꯡꯁꯦ ꯗꯣꯛꯇꯔꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯊꯥꯖꯔꯛꯀꯦ ꯗꯥꯏꯔꯦꯛꯂꯤ ꯑꯣꯔ ꯏꯟꯗꯥꯏꯔꯦꯛꯂꯤ ꯑꯩꯒꯤ ꯃꯤꯡ ꯗꯥꯏꯔꯦꯛ ꯄꯜꯂꯛꯄ ꯌꯥꯏ ꯑꯗꯒꯤ ꯑꯃꯨꯛ ꯑꯩ ꯃꯔꯛ ꯊꯠꯅ ꯑꯃꯁꯨ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯉꯁꯤ ꯁꯤꯡꯖꯃꯩꯁꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯑꯖꯤꯠꯅ ꯁꯨꯃꯥꯏꯅ ꯇꯧꯕꯤꯗꯅ ꯂꯥꯛꯄꯤꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯉꯁꯤꯕꯨ ꯁꯦꯌꯔ ꯇꯧꯕꯤꯕ ꯃꯤꯁꯤꯡꯗ ꯑꯩꯅ ꯑꯦꯛꯁꯇ꯭ꯔꯥ ꯑꯦꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯣꯏꯔꯒꯅ ꯃꯣꯏꯒꯤ ꯑꯄꯥꯝꯕ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯣ ꯑꯗꯒꯤ ꯀꯄꯜ ꯂꯥꯏꯐ ꯆꯪꯉꯒꯅ ꯑꯦꯅꯤ ꯏꯁꯤꯡꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯕ ꯈꯣꯠꯂꯕ ꯑꯩ ꯁꯔꯚꯤꯁꯁꯦ ꯑꯩ ꯑꯉꯝꯕ ꯃꯇꯦꯡ ꯔꯤꯀ꯭ꯋꯥꯏꯔꯃꯦꯟ ꯂꯛꯀꯤ ꯋꯤꯅꯔꯗꯨꯅ ꯁꯤꯌꯔ ꯇꯧꯈꯤꯕ ꯂꯛꯀꯤ ꯋꯤꯅꯔꯗꯨꯅ ꯑꯩ ꯑꯗꯨꯝ ꯐꯪꯒꯅꯤ ꯑꯩ ꯑꯗꯨꯝ ꯑꯩ ꯑꯦꯁꯨꯔꯦꯟꯁ ꯄꯤꯖꯔꯦ ꯑꯗꯒꯤ ꯁꯨꯔꯃꯥꯗꯁꯨ ꯅꯠꯇꯦ ꯉꯁꯤ ꯃꯣꯔꯅꯤꯡꯗꯁꯨ ꯑꯃ ꯄꯣꯛꯏ ꯑꯗꯨꯁꯨ ꯃꯆꯥꯅꯨꯄꯥꯅꯦ ꯑꯗꯨ ꯄꯣꯛꯄꯁꯤ ꯀꯃꯥꯏꯅ ꯇꯧꯏ ꯁꯤꯡꯒꯜ ꯑꯣꯏꯅ ꯄꯣꯛꯄ ꯁꯤꯡꯒꯜ ꯑꯣꯏꯅ ꯄꯣꯛꯄ ꯃꯥꯅ ꯃꯥꯁꯨ ꯅꯣꯔꯃꯦꯜ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯔꯒꯅꯤ ꯃꯥꯅ ꯑꯃꯨꯛ ꯄꯣꯛꯏꯁꯤ나 ꯀꯌꯥꯅꯣ ꯆꯍꯤ 5 ꯃꯇꯨꯡꯗ ꯆꯍꯤ 4-5 ꯃꯇꯨꯡꯗ ꯄꯣꯛꯑꯦ ꯃꯥꯁꯨ ꯇ꯭ꯔꯥꯏꯁꯦ ꯍꯟꯖꯟꯖꯟꯅ ꯇꯧꯔꯝꯗꯣꯏꯅꯤꯀꯣ ꯑꯗꯨ ꯃꯥꯁꯨ ꯌꯥꯝ ꯍꯔꯥꯎꯋꯦ ꯉꯁꯤꯁꯨ ꯑꯗꯨ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯉꯥꯛꯇꯅꯤꯅꯦ ꯃꯥꯗꯤ ꯆꯪꯉꯔꯣꯏꯁꯤ ꯃꯥꯗꯤ ꯑꯣꯄꯔꯦꯁꯟ ꯂꯣꯏꯗ ꯉꯥꯏꯔꯤꯒ ꯋꯥꯔꯅꯦꯕꯀꯣ ꯑꯣꯀꯦ ꯑꯗꯣ ꯇꯥꯟꯖꯥꯁꯦ ꯗꯣꯛꯇꯔ ꯑꯩꯈꯣꯏ ꯂꯥꯏꯐꯁꯤꯁꯨ ꯗꯣꯛꯇꯔꯒꯤꯁꯨ ꯃꯤ ꯄꯦꯁꯦꯟ ꯃꯌꯥꯝ ꯑꯃ ꯉꯥꯏ ꯂꯩꯔꯤ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯃꯩ 3C ꯂꯥꯏꯐꯁꯤꯁꯨ ꯑꯩꯈꯣꯏ ꯇꯦꯟꯁꯟꯗꯕꯒꯤ ꯇꯥꯟꯖꯥ ꯂꯧꯖꯒꯦ ꯅꯣꯡꯃ ꯑꯩꯈꯣꯏ ꯗꯣꯛꯇꯔ ꯑꯩꯈꯣꯏ ꯇꯦꯕꯜ ꯇꯣꯛ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯈꯔ ꯍꯦꯟꯅ ꯄꯕ꯭ꯂꯤꯛꯅ ꯍꯪꯕ ꯋꯥꯍꯪ ꯄꯥꯎꯍꯪꯁꯤꯡ ꯂꯧꯅꯅꯕꯒꯤ ꯇꯥꯡꯀꯛꯇꯨꯃꯁꯨ ꯑꯩꯈꯣꯏ ꯂꯧꯃꯤꯟꯅꯁꯤ ꯗꯣꯛꯇꯔꯒꯤ OPDꯒꯤ ꯇꯦꯕꯜꯗꯨꯗ ꯅꯥꯟꯅ ꯀ꯭ꯋꯦꯁꯟ ꯑꯦꯟ ꯑꯟꯁꯔ ꯔꯥꯎꯟ ꯍꯥꯏꯇꯥꯔꯦ ꯑꯅꯗꯔ 1 hourꯒꯤ ꯁꯦꯁꯟ ꯑꯃ ꯅꯦꯛꯁ ꯏꯄꯤꯁꯣꯗꯁꯦ ꯂꯥꯛꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯖꯒꯦ ꯃꯌꯥꯝꯅꯁꯨ ꯃꯈꯥ ꯇꯥꯕ ꯏꯟꯀ꯭ꯋꯥꯏꯔꯤꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯄꯤꯖꯔꯤꯕ ꯃꯣꯕꯥꯏꯜ ꯅꯝꯕꯔꯁꯤ ꯀꯟꯇꯦꯛ ꯇꯧꯕꯤꯔꯣ ꯗꯣꯛꯇꯔ ꯏꯟꯗꯤꯕꯔꯒꯤ ꯃꯅꯥꯛ ꯂꯥꯛꯄꯤꯕ ꯃꯇꯝꯗ ꯑꯣꯔ ꯁꯨꯕ ꯍꯣꯁꯄꯤꯇꯥꯜ ꯂꯥꯛꯄꯤꯕ ꯃꯇꯝꯗ ꯁꯤꯡꯖꯃꯩ 3Cꯒꯤ ꯃꯤꯡ ꯄꯜꯂꯀꯥꯟꯗ ꯀꯔꯤꯒꯨꯝꯕ ꯗꯤꯁꯀꯥꯎꯟ ꯄꯤꯔꯛꯇ꯭ꯔꯕ ꯗꯣꯛꯇꯔ ꯏꯟꯗꯤꯕꯔꯗ ꯗꯥꯏꯔꯦꯛ ꯀꯝꯄ꯭ꯂꯦꯟ ꯇꯧꯕꯤꯔꯣ ꯇꯧꯕꯤꯌꯨ ꯌꯥꯏ ꯌꯥꯝ ꯂꯥꯏ ꯂꯣꯏꯁꯟꯖꯒꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯆꯜ ꯁꯨꯔꯃꯥꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟ ꯁꯨꯔꯃꯥꯅ ꯍꯥꯏꯅ ꯀꯃꯦꯟ ꯇꯧꯕꯤꯔꯕ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯁꯨꯔꯃꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯒ ꯃꯇꯨꯡꯗꯁꯨ ꯁꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯔꯕ ꯃꯣꯃꯦꯟ ꯀꯌꯥ ꯑꯃ ꯀ꯭ꯔꯤꯌꯦꯠ ꯇꯧꯕ ꯉꯝꯕ ꯁꯨꯕ ꯍꯣꯁꯄꯤꯇꯥꯜ ꯑꯣꯏꯕꯤꯔꯣ ꯗꯣꯛꯇꯔ ꯏꯟꯗꯤꯕꯔ ꯑꯣꯏꯕꯤꯔꯣ ꯍꯥꯏꯕ ꯋꯤꯁ ꯑꯁꯤ ꯁꯤꯡꯖꯃꯩ 3Cꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯕ ꯑꯣꯏꯅ ꯂꯥꯏꯕꯁꯤ ꯇꯦꯟꯁꯤꯟꯖꯔꯤ ꯃꯌꯥꯝ ꯑꯃꯨꯛ ꯍꯟꯅꯤꯀꯣꯠ ꯑꯣꯏꯅ ꯈꯨꯔꯨꯝꯖꯔꯤ